Lyric Laisu Ningthina Hairaba, Mia Mirak Tillaba, Machana, Makoigumna Lyric Laisu Hajadaba, Matamgi Ichel Yauzadaba, Chamzaba, Mama Mapabu, Maya Mamanga, Mamani Mapani Haduna, Masak Takpada Ikaiba Paunari. Amaromdana, Mama Mapana, Machana Mirak Tille, Lyric Laisu Haire Haduna, Mamanaba, Maruk Mapang Maya Mamanga, Pau Tamzaduna Chautoksari. Hauziki Matamda, Miam Nasakanaba, Matamgi Ichelda, Mayamgi Mamang Tana Cheliba, Apaw Maming Leraba Macha Amaga, Kungangi, Icham Chamzaba, Alaiba Karana Pentoksaba, Mingonda Kajadaba, Aranba Haitaba, Chumna Chatpa, Mapa Amaga, Makwe Anigi Marakta, Mapa Macha Obagi Mariedu, Kamdawi Amuk Puning Minasi. Lengchan Vexamaya, Mangang Pakana Tam Nokchari, Nasi Muk Mayam Gidamakta, 2021 da Putokiba, Malayalam film Ama, Puduna Luxury, Nasigi film Asigi Mamingdi, Home, Aigiyum. Ahan Basinda, Oliver Koba, Chahimia Chalba Nupama, Nanta Hogatuna, Magi Mung the Lady, Aquarium the Lady, Nga do Machanjak Tari, Aduga Amuk, Maki Piklaba, Hinkola to the Horiba, Manama Sing Singda, Iching Chari, Adubo Magi Aquarium the Yauriba, Nga Duna, Joe Momatum the Iching Chantarak Padagi, Aquarium Madu Tamliba, Tebaladu, Ishan Kasinba, Tebaladu, take a Dobagi Toriba, Piba Madudi, Mahanga Ukide, Matangi Chindana, Oliver Gimapa. Apachansu Hogalakle, Aduga, Ngambway Ngamdaboy Toduna, Aquarium Manakta Lagtuna family. Apachan, Sahi Yam Silapagaloina Sole, Dementia Hadiba, Kaugan Bigi Lena Dusu, Nava Horaklabani. Aduga, Oliver Ginupi, Kutia Masu, Ayuki Chaloli, Aduga Asomdana, Oliver di Ayuki cover Yingli, cover he Hangdo Lubaga, smartphone gi offer Mayamama, cover the Yaram Liber to Ubada, cover Pablo Shinduna, Mapagi Kada Yingtoklui. Machi Matunda, Oliver, Bucket Amaga, Wiper Amapuduna, Mapagi Kada Changlai, Aduga, Mapana, Magi Kada, Mapan Tokjelam Lebadu, Shengdok Tuna Hedi, Ayu Kudingish Mina Torabadi Yararoi, Tube Amahapsi Habisu Yade Haduna, Masama Tomda, Kodo Showing Hajari. Kutiamana, Apachanda, Chapi Nepina Hedi, Ahansi Wakan Fazana Kanmangamdre, Nare Kanglabashida, Adum Haiduna Lady Karigino. Oliver Su, Mapagi Mitchang, Magin Pina Changlak Pasida, Tumina Adum Tokre. Matangi Sendana, Oliver na Mapagi Manakta Laktuna, Mapada Yana Nungshina Hari. Baba, Nangonda Aina Saubagi Nate, Adubu, Ayu Kidingi Smina Torabadi, Aishuara E. Asomdana, Kutia Madi, Magi Maku Anaba Aduga, Ngambwingam the Boy Toduna, Siri Kakala Aduga, Machanupa, Charles Puhodopala E. Machagi table the ladyba, Cha Taknava, Cup Singadu Ubada, Cha Taknanava Glass tea, Kada Pusili Aduga, Cha Tapaloraga Putorakani Habidi, Kangde Haduna Chairi. Aduga Amukna, Machagi Kada, Chariba Piro, Amadi, Mafam Sadana Lady, Poche Chingadu Ubada, Yamna Kodo Showing Nahari, Asuyamna Mort Crab Mapamashida, come down the Tumbangam Libano Langbo. Nayambana Yum the Halaga, Laifamga Amata later, Kasi, Karakarana Shingopatamo. Charles Nahari, Equa the Daddy, Magit Habamapam the later ni Harakpani, Nangna Numtigi Ngang Bato, Tanning Dre Haduna, Yum the La Roy Havani. Mamana di, Machagi Fana Bahariba, washing a say Machana di Tanning Day. Machagi Fana Bahairuba, Mamabu, Machana Yaknabagum Ubidi. Tanjasida Imunda, Karinoma Kaibagi, Ahoba Makol Mataraki, Salsu, Pamung the Gihogutuna, Yamna Tuna, Makada Chantaraki. Matangi Sendana, Oliver Gimayumdagi, Kilometer Chaniankai, Hena Lapna Lady Mapamaduda, Oliver Gimachanupa Ahan, Anthony Pibamadu Ulakli, Apartment Amada, Film Gi Award Amasu Lady, Aduga, Pochai, Ichai Apartment Aduda, Pon Lakwa Hawatadana, Isisina Tumli. Anthony, film gi writer amadi director ni, mahake producer na, call tawra aga hairi, ay haujik nangi apartment mamang da lere, nangi kada changa ani. Anthony su khangboy lakboy hogatli, aduga magi kada chari badu, kara loshinna bukhotnari, ngahak leragana, producer changlak lami, aduga tumin na sofa da famduna, Anthony na tawriba thabak singadu, yengduna lady. Adubu Anthony di, mahaki laptop ta, script iba sasin na duna lady. Producer aduna hairi, lupa lak humdra manga, adusu 3% da sendoy huliba. Sendoi Kaktada, Haujiki Panayam Yamlamani, Anthony Nahari, Kari Habano Sar. Producer Nahari, Kaishunate, Aina, actor Bishalda, Agi film Gidamakta, P. Kiba Advance Aduni, Nangna Irakba script Aduna, Nangna direction Piraga, Aina film Ama Namge Haduna, Maming Leraba actor Bishalda, Hana de Gihona, Lupa Lakum Dramga Pishinduna Tam Krabani. Advance Pishan Kibadi, Sahi Ani Helakle, Adubu, Haujuk Pawananga di script evaluation Mangamdri. Maramaduna, Sahi Ani Sida, Sendoi. Panayam, Yamlamlani Habani, Anthony Su, Ipapa Kanahari, Climax Katangarabani Egadova, sentence high beludring it, Anthony phone the Lakliba, message Amadi, notification Chingadu, Paduna Mulay Tokre, no me Toduna Amu, Nahak message Tanaduna Laki. Matawashida, producer Aduna, Quedo Showning Nahari, Ayuk Nungtin, Nungdang Kakta Facebook, Insta, post Toduna, comment Tonaduna Lady, Tabak Tadi, my on Sinde.
वाहै असिदा एंटोनी ज्ञान खंगलाक एंटोनी हाई क्लाइमेट से हेक इब लोबगा विशाल की मनाक चतुना अखोई स्क्रिप्ट असी मंगोना ताहलुरसी अदुगी मतुंगदा प्रोजेक्ट अदुम हौबा यारनी प्रोड्यूसर न खुदकता विशाल द कॉल तौरमी अदुगा हाई अखोई प्रोजेक्ट अदुगी स्क्रिप्ट हौजिक इब लोरे नंगना पागे हारबसु पाबा यारनी वारी से अइना ताबददी यामना फजै हौजिक लाओरा नंगी नाकता एंटोनी न चेंसिलक्तुना हाई स्क्रिप्ट लोशनबु हनबदा निमित निनी दि चंखिगनी नते निमित मरी खरे हेना चंगबा यारी अमुकसु एंटोनी इपा पखना हाई हप्ता अमगी मनुंगददी सोदना लोशनबा ngमगनी एंटोनी की मतवदुदा प्रोड्यूसर सु उपाय लेत्रदुना विशाल द हाइकी स्क्रिप्ट से फिनिशिंग टच अरोइबो ओइना डिटेल्स खरा हाखि हाइरी अदुना हप्ता अमा लेरेगा ओइना उनरसी प्रोड्यूसर न फोन थमगा यामना साउन हाइरी संडे दा नंगी स्क्रिप्ट पुरगा विशाल की मनाकता चत्तबा यारोय नंगी थबक लोइगेरा लोइरोइरा तंजा सिदा एंटोनी दी महाकी गर्लफ्रेंड प्रिया की फोन लाकले हाइदुना वीडियो कॉल अमुक तौदुना लेख्रे प्रोड्यूसर की असाबु मियेंग अदु उबदा एंटोनी न इपा पखना ngahakhtang leiraga phone torake hairaga phone adu hatu kaklami adubu kuihaude priyana amuk hanna video call torlaga hairi aigi phone ka ise karigino haiduna amuk hanna khanaba hausalakhi makhoi ani na khana ringeda producer na ising thakke haiduna Anthony gi chakhum da changlui adubu chakhum dudi imot molame kon feng dabagi mayam ama su lerami aduga henjang thongkhibagi amot pa mayam ama su pai duna leramli oiramliba phebam masi ubada producer di ising phawba thakpa ngamkhide hangoibana hemandana अदुबु एंटोनी दी हौजुक फावबा प्रिया का खतनाबा लोरमद्री प्रोड्यूसर न एंटोनी दा हाइरई हंदा अमुका नंगी स्क्रिप्ट मतम चाना लोशनबा ngमद्रबदी आई प्रोजेक्ट अदु कैंसिल तौरनी एंटोनी नंगी पुंसिगी अहानबा फिल्म अदु सुपर हिट ओइखिबा अदुना नंगा लोइनना प्रोजेक्ट अमा तौगे खनखिबनी नंगी फिल्म अदुदा हीरो ओइगदोरिबा ममिंग लेरबा एक्टर विशाल फावबा हानदगी हौना बुक तौसिनदुना थमख्रबनी अदुबु चाही अनि सुरबा सि फावदा नंगने स्क्रिप्ट लोशनबा ngमद्री मरम अदुना हंदक अमुका नंगी स्क्रिप्ट अदु लोशनबा ngमदबा तानबदी अइना हाना पीखिबा एडवांस अदु हंदोकपा ताबनी अइसु सही अनि सिदा अनगो फिल्म अमता नमद्रे अइदी पैसा कदाइदगी तानगनी अइना फदोकपसिदा नंगना अइबु याय हाइदुना थवोइद्रे एंटोनी हंदा अमुक्ति प्रोड्यूसर असिगी मतवसिदा ngahaktangi oina मान ngमननबा हाइरई हंदा अमुक्ति आई सोइदना तौरगे हाइना खिबा मतम नंगनबा स्क्रिप्ट इबा लोशलगे प्रोड्यूसर अदुनदी एंटोनी की वाहै अदु इता तानिंगदना हाइरई एंटोनी नंगी कासी सेंगदोक्तबा था कया सुरकले नंगी कासी नंगी लाइफम खक्ता नते नंगी कासिना नंगी वाखल की पांखक ओइरिबनी का मोटलबदी वाखलसु मोटपा ताबनी कासी पुमचाइ चाइदुना लेरबदी नंगी वाखलसु इचाइ चाइदुना लेबा ताबनी नंगना नंगी अहानबा फिल्म इरकपा मफम अजुदा चलगा हंदकी फिल्म असिसु इहनिंगी नंगी अमोटपा का असिदगिदी अखोइगी फिल्म की स्क्रिप्ट अदु इहनिंगदे प्रोड्यूसर की वाहै असिना एंटोनी ngasidi matam amada mana mayumda thawai yauna mahaki film gi script ikhiba mamagi chakhumda mateng pangduna manau nupaga sanaminaduna mapuboki matau yenglaga mahangna ikhiba film gi script sing adu ningchingla yumgi taru tananba mafamda wakhalda ayetpa distraction leitana maning tamna ikhiba aduga mana iriba script adu wari leiduna imung manungi miyoisinda tahan khiba punmak adu ngasidi nawhauna ningchingla mathangi senda Anthony mayumda halakhi mahangna gari thauduna lakpa matamda चार्ल्स की इंस्टाग्राम स्टोरी द मखोई की एक्वेरियम कायबगी वीडियो अदु उरमी एंटोनी ना मपाद कॉल तौरई अदुगा हंगलई एक्वेरियम सिना कमायना कारिबिनो ओलिवर दी इंगंगंग हंगलई नंगदी कमायना खंगलिबा एक्वेरियम की टेबल दो इसिंग जोसनबदगी इसंग कासिनदुना लेरमले एक्वेरियम कायबदगी कासी इसिंग पुमताव तावरे नमाना मतोमदा ngसायदगी सेंगदोपा लाकनरी एंटोनी ना हाइरई आइसु उरे चार्ल्स की इंस्टाग्राम स्टोरी द लोइना यावरे ओलिवर दी मचासिंगना तत्तना पलेबा इंस्टाग्राम स्टोरी से करीनो खल्लुबदा मसा मतोमदा ngakjari मथंगे सिंदा ओलिवर दी मागी बेस्ट फ्रेंड सूर्यागा लोइना वाकिंग चटली मखोइना पार्क अमगी मना योरपा मतमदा पार्क ता फिजिकल फिटनेस हक्सांग फिट ओइननबा हाइदुना अहल मयाम अमा ताइची हाइरिबा चाइनादगी हौरकपा एक्सरसाइज मखल अमा मयाम पुनसिनदुना तौरमली ओलिवर ना हाइरई हौजिकांदी मफम खुदिंगदा असि ngakta ngainakre सूर्या ना मुहाइरई डांस तौरगा हौजिकांदी सेंदाल लंबी अमा ओइनरे इंस्टाग्राम दा तोइना थेंगनै ओलिवर ना इंगंगंग ना हंगलई करी नोइना स्टोरी इंस्टाग्राम हाइनरिबदो इचानुपा ना सु ngasa अयु हाइरमी सूर्या अमदी ओलिवर बेंच ता फमिनदुना सूर्या की फोन दा इंस्टाग्राम स्टोरी येंगहलमी तंजा सिदा सूर्या की मचानुपीना वीडियो कॉल तौरई ओलिवर सु सूर्या की मचानुपीगा वारी सानरी सूर्या की मचानुपीना मपादा यामना पाखचना हाइरई फेसबुक ता इंस्टाग्राम दा यावो पाउ तारगा वखन हेन खंजिनगनु अरानबा पाउ मयाम अमसु यावबनी हाइना मचानुपीना हेक फोन थमखिबगा सूर्या दी फेसबुक ता यावरपा पाउ अमा उरक्खी
ꯆꯥꯛ ꯆꯥꯔꯨꯕꯗꯒꯤ ꯅꯨꯄꯥ ꯑꯃ ꯁꯤꯔꯦ ꯍꯥꯏꯔꯤꯕꯗꯨ ꯎꯕꯗ ꯁꯨꯔꯌꯥꯗꯤ ꯑꯃꯨꯛ ꯄꯥꯈꯠꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯂꯤꯚꯔꯗꯤ ꯁꯨꯔꯌꯥꯅ ꯄꯥꯈꯠꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯌꯥ ꯎꯔꯝꯗꯦ ꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯟꯅ ꯂꯩꯔꯤꯕ ꯅꯆꯥꯅꯨꯄꯤꯒ ꯁꯛꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯔꯤꯁꯨ ꯅꯠꯇ꯭ꯔꯦ ꯐꯣꯟꯗ ꯑꯃꯨꯛꯇꯪ ꯅꯝꯂꯒ ꯏꯂꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯇꯣꯝꯗ ꯁꯣꯟꯖꯔꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥꯗꯨ ꯎꯈꯤꯗꯕ ꯀꯨꯏꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯑꯣꯂꯤꯚꯔꯒꯤ ꯀꯤꯄꯦꯗ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯦꯟꯇꯣꯅꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯟꯇꯣꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯔꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯦꯟꯇꯣꯅꯤꯗꯤ ꯐꯣꯟꯗ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯃꯄꯥꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯩꯁꯨ ꯈꯪꯗꯕꯒꯨꯝꯅ ꯃꯥꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯦꯟꯇꯣꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯣꯂꯤꯚꯔꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯍꯣꯡꯂꯝꯂꯤꯕ ꯐꯤꯕꯝ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯒꯤ ꯁꯛꯐꯝ ꯆꯥꯎꯊꯣꯛꯆꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎꯒ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯅꯁꯝꯁꯨ ꯁꯥꯡꯂꯝꯃꯤ ꯅꯀꯣꯏꯁꯨ ꯁꯥꯡꯂꯦ ꯑꯗꯨꯕꯨ ꯑꯦꯟꯇꯣꯅꯤꯗꯤ ꯃꯥꯒꯤ ꯐꯣꯟꯗ ꯄ꯭ꯔꯤꯌꯥꯒ ꯃꯦꯁꯦꯖ ꯊꯥꯅꯗꯨꯅ ꯂꯩꯔꯤ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝꯒ ꯑꯃꯠꯇ ꯄꯤꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯥꯔꯜꯁꯇꯤ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯕꯤꯂꯣꯒ ꯑꯃ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦꯟꯇꯣꯅꯤ ꯆꯪꯂꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯥꯝꯕꯗ ꯀꯣꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯤꯅꯣ ꯑꯦꯟꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯋꯥꯏꯐꯥꯏ ꯄꯥꯁꯋꯥꯔꯗꯁꯦ ꯁꯤꯟꯗꯣꯛꯈ꯭ꯔꯕ ꯑꯩꯅ ꯁꯝꯕ ꯌꯥꯗ꯭ꯔꯤꯁꯦ ꯑꯦꯟꯇꯣꯅꯤꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟꯅ ꯍꯦꯟꯅ ꯂꯨꯕꯗꯧꯅ ꯇꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯑꯦꯟꯇꯣꯅꯤꯗꯤ ꯍꯪꯒꯠ ꯍꯟꯗꯥ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯌꯦꯡꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯀ꯭ꯋꯥꯔꯤꯌꯝꯒꯤ ꯃꯐꯝꯗꯨ ꯇꯣꯏꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗꯨꯅ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯗꯨ ꯀꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥ ꯀꯨꯇꯤꯌꯥꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯐꯥꯗꯣꯛ ꯏꯃꯨꯡꯗ ꯂꯥꯛꯂꯒ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤ ꯀꯔꯤ ꯊꯦꯡꯅꯔꯤ ꯈꯪꯗꯅ ꯋꯥ ꯄꯪꯍꯥꯏꯗ ꯍꯥꯏꯅꯨ ꯊꯕꯛꯀꯤ ꯀꯣꯜ ꯑꯃ ꯇꯧꯔꯨꯔꯕꯁꯨ ꯀꯣꯜ ꯍꯦꯛꯇ ꯄꯥꯏꯔꯛꯂꯣꯏ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯦ ꯆꯥꯛ ꯑꯝꯇ ꯆꯥꯖꯈꯤꯁꯅꯨ ꯋꯥ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯋꯥ ꯃꯔꯛ ꯊꯠꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯇꯣꯅꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯊꯕꯛꯇꯤ ꯀꯃꯥꯏ ꯇꯧꯔꯤꯕ ꯑꯦꯟꯇꯣꯅꯤꯅ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯛꯏ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯀꯩꯝꯇ ꯂꯩꯇꯦ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯣ ꯍꯟꯗꯛ ꯑꯃꯨꯛ ꯅꯪꯅ ꯂꯥꯛꯂꯤꯉꯩꯗ ꯄ꯭ꯔꯤꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯍꯧꯔꯁꯤ ꯑꯦꯟꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯃꯛ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯔꯣ ꯀꯣꯟꯅ ꯇꯞꯅ ꯎꯅꯔꯁꯨ ꯌꯥꯏ ꯃꯃꯥꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯃꯊꯪ ꯁꯨꯝ ꯊꯪꯊꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯦꯟꯇꯣꯅꯤꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯀꯅꯥꯝꯇꯅ ꯗꯤꯁꯇꯔꯕ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯃꯥꯅ ꯃꯇꯣꯝꯗ ꯁꯣꯟꯖꯍꯧꯔꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯥꯗ ꯂꯩꯔꯨꯕꯗꯒꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯆꯥꯗ ꯐꯥꯎꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯟꯇꯣꯅꯤ ꯇꯥꯅꯅꯕ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏꯔꯛꯏ ꯑꯦꯟꯇꯣꯅꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯂꯤꯚꯔꯅ ꯑꯃꯨꯛ ꯆꯥꯔꯜꯁꯇ ꯍꯪꯂꯛꯏ ꯅꯪꯉꯣꯟꯗꯗꯤ ꯅꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯆꯥꯔꯜꯁꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯛꯏ ꯅꯣꯏꯗ ꯍꯥꯏꯗ꯭ꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯋꯥ ꯑꯃꯠꯇ ꯑꯔꯣꯠꯄ ꯂꯩꯅꯗꯦ ꯃꯥꯅ ꯅꯨꯃꯤꯠ 9ꯅꯤ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯁꯀ꯭ꯔꯤꯞ ꯏꯕ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯑꯗꯨꯒ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯕꯤꯁꯥꯜꯒꯤ ꯃꯅꯥꯛꯇ ꯁꯀ꯭ꯔꯤꯞ ꯄꯥꯍꯟꯕ ꯆꯠꯇꯣꯏꯅꯤ ꯀꯩꯒꯨꯝꯕ ꯅꯨꯃꯤꯠ 9ꯅꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯀ꯭ꯔꯤꯞ ꯏꯕ ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯒꯤ ꯍꯥꯟꯅ ꯂꯧꯁꯤꯜꯂꯨꯕ ꯑꯦꯗꯚꯥꯟꯁꯇꯨ ꯍꯟꯗꯣꯛꯇꯣꯏꯅꯤ ꯍꯥꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯂꯤꯚꯔꯅ ꯐꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯇꯨꯝꯗꯅ ꯂꯩꯔꯝꯂꯤ ꯑꯣꯂꯤꯚꯔꯅ ꯍꯪꯂꯛꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯀꯨꯇꯤꯌꯥꯃꯥꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯍꯧꯔꯕ꯭ꯔꯥ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ ꯇꯨꯝꯍꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯀꯥꯒꯤ ꯃꯩ ꯊꯥꯜꯍꯧꯔꯤ ꯀꯨꯇꯤꯌꯥꯃꯥꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅꯗꯤ ꯇꯨꯝꯂꯝꯗꯥꯏꯗ ꯏꯃꯥ ꯕꯕꯥ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ ꯑꯣꯂꯤꯚꯔꯅꯁꯨ ꯎꯏꯔꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯐꯤꯂꯝ ꯑꯃ ꯏꯕ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯖꯔꯤꯅꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯗ ꯑꯁꯣꯝꯗꯅ ꯃꯃꯥ ꯃꯄꯥꯅꯗꯤ ꯇꯨꯝꯂꯝꯗꯥꯏ ꯐꯥꯎꯕ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯥꯔꯜꯁꯇꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯦꯟꯇꯣꯅꯤꯅ ꯄ꯭ꯔꯤꯌꯥꯒ ꯃꯦꯁꯦꯖ ꯊꯥꯅꯔꯤ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯑꯦꯟꯇꯣꯅꯤ ꯍꯧꯒꯠꯇ꯭ꯔꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯧꯒꯠꯂꯛꯂꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯚꯣꯏꯁ ꯃꯦꯁꯦꯖꯇ ꯍꯥꯏꯔꯛꯏ ꯑꯦꯟꯇꯣꯅꯤ ꯁꯀ꯭ꯔꯤꯞ इबा होरबरा निमित 9 खक्तंग ngaire को हंदक्ति सोहन बयारोय एंटोनी खंगबोय लाकपय होगलक्तुना स्क्रिप्ट इननब सेम सादुना लेरमी अदुबु खुद थाबदि ngamlamde एंटोनी द वखल अमत थोखिद्रे ngaha amu mangduna famlaraba matungda phamungda amuk changlakतुना लोंगना हिपतुना लेथोखरे ngaha लेरगा amu होगलए अदुगा हंद अमुक्ति थबक खरा तौगे हादुना इबा खरा हेक होरकप मतमदना प्रिया गे मेसेज अमुक लाई प्रियाना यामना साउन हाइरई
ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯐꯥꯎ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯂꯛꯂꯦ ꯑꯦꯟꯇꯣꯅꯤ ꯃꯌꯨꯝꯗ ꯏꯪꯅ ꯆꯤꯛꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯃꯉꯣꯟꯗ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯑꯗꯨꯝ ꯂꯥꯛꯂꯤ ꯋꯥꯈꯜ ꯏꯐꯛ ꯐꯛꯆꯤꯟꯕꯗꯧꯅ ꯇꯧꯔꯤ ꯊꯕꯛ ꯇꯧꯔꯒꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯃꯨꯠ ꯇꯥꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯑꯃꯠꯇ ꯉꯝꯗꯦ ꯊꯕꯛ ꯉꯥꯏꯍꯥꯛ ꯍꯦꯛ ꯇꯧꯕꯒ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄ ꯎꯕꯗ ꯋꯥꯈꯜ ꯑꯇꯣꯞꯄ ꯑꯃꯗ ꯍꯦꯛꯇ ꯇꯥꯎꯗꯨꯅ ꯂꯩꯈꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯑꯁꯣꯝꯗꯅ ꯑꯣꯂꯤꯚꯔꯗꯤ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯃꯥꯅ ꯃꯁꯛ ꯈꯪꯕꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯁ꯭ꯃꯥꯔꯠꯐꯣꯟ ꯌꯣꯜꯂꯤꯕꯁꯤꯡ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯨꯀꯥꯟ ꯃꯄꯥꯟꯗꯒꯤ ꯆꯥꯔꯜꯁꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯦꯀ꯭ꯋꯥꯔꯤꯌꯝꯒꯤ ꯏꯁꯤꯡ ꯍꯥꯞꯅꯕ ꯇꯦꯡꯛꯇꯨ ꯂꯩꯔꯒ ꯌꯨꯝꯗ ꯁꯠ ꯍꯜꯂꯁꯤ ꯑꯩ ꯊꯕꯛ ꯂꯩꯍꯧꯔꯤ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯌꯣꯟꯕ ꯗꯨꯀꯥꯟ ꯃꯅꯨꯡꯗꯒꯤ ꯆꯥꯔꯜꯁꯅ ꯑꯦꯟꯇꯣꯅꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯇꯦꯡꯛ ꯑꯗꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯦꯟꯇꯣꯅꯤꯅꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯑꯣꯂꯤꯚꯔꯅ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯪꯖꯔꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯐꯤꯂꯝꯒꯤ ꯁꯀ꯭ꯔꯤꯞ ꯏꯔꯤꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯦ ꯂꯣꯏꯒꯗꯧꯔꯕ꯭ꯔꯥ ꯑꯦꯟꯇꯣꯅꯤꯗꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯀꯥꯏꯖꯔꯤ ꯑꯗꯨꯕꯨ ꯑꯣꯂꯤꯚꯔꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤ ꯑꯩꯒꯤ ꯏꯆꯥ ꯑꯐꯥꯎꯕ ꯗꯥꯏꯔꯦꯛꯇꯔꯅꯤ ꯑꯦꯛꯇꯔ ꯕꯤꯁꯥꯜꯒꯤꯗꯃꯛꯇ ꯁꯀ꯭ꯔꯤꯞ ꯑꯃ ꯏꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯑꯦꯟꯇꯣꯅꯤꯒꯤ ꯃꯃꯥꯁꯨ ꯃꯗꯨ ꯃꯉꯥꯏ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯗ ꯋꯥꯔꯤ ꯁꯥꯖꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯟꯇꯣꯅꯤꯅ ꯕꯤꯁꯥꯜꯒꯤꯗꯃꯛꯇ ꯐꯤꯂꯝ ꯑꯃ ꯏꯔꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯊꯪꯒꯤ ꯐꯤꯂꯝꯗꯤ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯕꯤꯁꯥꯜꯅ ꯍꯦꯔꯣ ꯑꯣꯏꯗꯣꯏꯅꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯑꯦꯟꯇꯣꯅꯤ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯐꯤꯂꯝ ꯁꯦꯠꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯜꯂꯨꯕ ꯁꯤꯗ ꯁꯨꯝ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯦ ꯑꯦꯟꯇꯣꯅꯤꯗꯤ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯍꯣꯏ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯦꯟꯇꯣꯅꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯥ ꯖꯣꯁꯦꯐꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯦꯟꯇꯣꯅꯤꯅ ꯖꯣꯁꯦꯐꯀꯤ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯪꯒꯤ ꯑꯅꯧꯕ ꯂꯥꯏꯔꯤꯛꯀꯤ ꯀꯚꯔ ꯑꯁꯤꯗ ꯌꯦꯛꯂꯤꯕ ꯅꯪꯒꯤ ꯐꯣꯇꯣ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯖꯣꯁꯦꯐꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯏ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯌꯦꯛꯄꯤꯕ ꯐꯣꯇꯣꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯤꯌꯥ ꯃꯄꯥꯗ ꯑꯩ ꯊꯕꯛ ꯑꯃ ꯂꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯖꯣꯁꯦꯐꯅ ꯍꯪꯂꯛꯏ ꯅꯪꯒꯤꯗꯤ ꯉꯁꯤ ꯁꯨꯇꯤꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯁꯨꯇꯤꯅꯤ ꯑꯩ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯕꯛ ꯑꯃ ꯂꯩ ꯑꯗꯨꯒꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯟꯇꯣꯅꯤꯁꯨ ꯖꯣꯁꯦꯐꯇ ꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯑꯦꯟꯇꯣꯅꯤꯅ ꯄ꯭ꯔꯤꯌꯥꯗ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯕꯤꯒꯦ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯅ ꯀꯣꯆꯤ ꯀꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯖꯕ ꯃꯤꯗ ꯌꯦꯠꯁꯤꯟꯕ ꯄꯥꯝꯗꯦ ꯅꯪꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯖꯗꯥꯏꯅꯦ ꯑꯗꯨꯕꯨ ꯑꯦꯟꯇꯣꯅꯤꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯆꯩꯔꯛ ꯑꯁꯤꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯟꯅꯕ ꯄꯤꯀꯨꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯌꯧꯔꯛꯇꯣꯏꯅꯣ ꯄ꯭ꯔꯤꯌꯥꯁꯨ ꯌꯧꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯦꯟꯇꯣꯅꯤꯅ ꯄ꯭ꯔꯤꯌꯥꯗ ꯍꯪꯂꯛꯏ ꯑꯗꯨ ꯅꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯄ꯭ꯔꯤꯌꯥꯅ ꯈꯣꯏꯗꯧ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯕꯥꯔꯗꯦꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯕꯕꯥꯗ ꯕꯥꯔꯗꯦ ꯋꯤꯁ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯜꯂꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯗꯣꯏꯅꯤ ꯅꯪꯗꯤ ꯊꯕꯛ ꯆꯤꯟꯕ ꯃꯤꯅꯤꯅ ꯅꯪꯅ ꯁꯦꯝꯕꯤꯌꯨꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯦꯝꯍꯟ ꯇꯥꯕꯅꯤ ꯑꯦꯟꯇꯣꯅꯤꯅ ꯈꯣꯟ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯦꯝꯒꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯅꯨ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯊꯕꯛ ꯑꯃ ꯍꯥꯏꯕꯗ ꯏꯁꯧ ꯏꯂꯥꯡꯗ ꯂꯥꯡꯉꯤ ꯑꯦꯟꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯣꯟꯈꯔ ꯀꯟꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯎꯕꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯅ ꯃꯊꯥ ꯁꯥꯕꯗꯒꯤ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯕꯨ ꯊꯦꯝꯕꯤꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯗꯤ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯂꯦ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯤꯅ ꯇꯧꯕꯤꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯑꯦꯟꯇꯣꯅꯤ ꯁꯀ꯭ꯔꯤꯞ ꯏꯕ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯐꯖꯅ ꯈꯜꯂꯒ ꯏꯔꯛꯎ ꯃꯇꯝ ꯆꯥꯅ ꯁꯀ꯭ꯔꯤꯞ ꯂꯣꯏꯁꯤꯟꯗꯨꯅ ꯕꯤꯁꯥꯜꯗ ꯁꯀ꯭ꯔꯤꯞꯇꯨ ꯐꯖꯅ ꯄꯥꯍꯟꯒꯗꯕꯅꯤ ꯃꯥꯅ ꯄꯥꯝꯕ ꯁꯀ꯭ꯔꯤꯞ ꯑꯣꯏꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯄ꯭ꯔꯤꯌꯥꯗꯤ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯉꯣꯟꯗ ꯊꯑꯣꯏꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯦꯟꯇꯣꯅꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄ꯭ꯔꯤꯌꯥꯕꯨ ꯊꯦꯝꯕꯤꯔꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨ ꯁꯣꯏꯗꯅ ꯁꯦꯝꯕꯤꯔꯒꯦ ꯏꯗꯤꯠꯁꯨ ꯐꯖꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯞꯄ ꯊꯦꯝꯕꯤꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯤꯌꯥꯒꯤ ꯚꯤꯗꯤꯑꯣꯗꯨ ꯑꯦꯟꯇꯣꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗ ꯑꯣꯏꯅ ꯁꯦꯝꯍꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯀꯥꯗ ꯑꯣꯂꯤꯚꯔ ꯆꯪꯂꯛꯏ ꯑꯗꯨꯒ ꯁ꯭ꯃꯥꯔꯠꯐꯣꯟꯒꯤ ꯗꯤꯁꯀꯥꯎꯟꯠ ꯄꯤꯔꯤꯕ ꯑꯣꯐꯔ ꯄꯤꯕꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯆꯦ ꯑꯗꯨ ꯑꯦꯟꯇꯣꯅꯤꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯅꯤ ꯑꯦꯟꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯕꯕꯥꯒꯤꯗꯤ ꯐꯣꯟ ꯑꯃ ꯂꯩꯔꯤꯗꯥꯏꯅꯦ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯊꯥꯏꯅꯒꯤ ꯀꯤꯄꯦꯗ ꯐꯣꯟꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯈꯨꯗꯣꯝꯕꯤꯅ ꯅꯝꯕ ꯐꯣꯟ ꯑꯗꯨ ꯑꯣꯏꯅ ꯁꯤꯟꯗꯣꯛꯂꯒꯦ ꯆꯥꯔꯜꯁꯅ ꯍꯥꯏꯔꯛꯏ ꯁ꯭ꯃꯥꯔꯠꯐꯣꯟ ꯄꯥꯏꯒꯦ ꯍꯥꯏꯔꯤꯔꯣ ꯍꯩꯒꯗ꯭ꯔꯣ ꯁꯤꯖꯤꯟꯅꯕꯕꯣ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅ ꯑꯁꯨꯛ ꯆꯥꯎꯕ ꯐꯤꯂꯝꯒꯤ ꯔꯥꯏꯇꯔ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯄꯥꯅ ꯀꯤꯄꯦꯗ ꯐꯣꯟ ꯑꯃ ꯄꯥꯏ ꯍꯥꯏꯔꯗꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯥꯏ ꯆꯣꯞꯄꯅꯤ ꯃꯤꯅ ꯗꯥꯏꯔꯦꯛꯇꯔꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅꯈꯤꯅꯤ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯗꯤ ꯅꯣꯏ ꯑꯅꯤꯅ ꯇꯥꯛꯄꯤꯔꯒ ꯁꯣꯏꯗꯅ ꯍꯩꯖꯅꯤ ꯑꯦꯟꯇꯣꯅꯤꯗꯤ ꯃꯄꯥꯒꯤ ꯋꯥꯁꯤ ꯀꯌꯥꯕꯨ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ
जोसेफ की पुंसी वारीदा इबा ऑटोबायोग्राफी दु थवा यावना पादुना लेरी ओलिवर हंगई कोबरदा यावरिबा दुदी जोसेफ नत्रो अदुगे लाइरिक तुदी हाना अमुक्ता भाव उद्रीना एंटोनीना यामना चाउथोकना हाइरई फोंद्रिबा लाइरिकनी जोसेफ की सही यांखै सुबगी बर्थडे निमित्ता रिलीज तौगदबा लाइरिकनी लाइरिक अदुगी अहानबा कॉपी खरा अइंगोंदा पाव हाइदुना पिरकपनी ngasai mayumda kauraga Oliver na mahirai haujiki matamsidi amanasu larik ni haiduna pangi da inai Anthony na mahirai mina taunai haiduna su mi amana hekta ilai na tauba ngamgadaba natte baba nangbu iba ngamgadro Oliver na harai aina bu igi khaladi kaigi iba ngamoidono mapagi wahai asida Anthony na karisu khantharuba taudana ilai na haidurai पुंसीदा मयाम का मानदब थबक तौरप मी सिंथानिंगाई ओइबा थबक कया अमा तौखिबा मियोय खक्तना मागी पुंसी वारी इनै तुंगी मिरोल सिंगदा मागी वारी एदुना अनौबा आशा लमजिंग मैरा ओइननबा बाबानदी जोसेफ तगी सही 13-15 हेन हल्ली अदुबु मदु फना ओइदुनासु जोसेफ ती समाज असिदा मयामना इज्जत तौनरी नहा अहल खाक्तना मीना PhD अमा तौबा मतमदा सही 5 हेन चंगनै अदुबु जोसेफ किदी PhD डॉक्टरेट अनि अहुम फंख्रबनी मशीदगी हेंडोक्तुना फेसबुक इंस्टाग्राम दसु महाकी फॉलोवर मसिंग थिंगमदना लेरिबनी एंटोनीना अमुसु जोसेफ की लाइरिक अदु उल्लदुना हाइरई अहानबा लेमाय असिदा जोसेफना फंखिबा सिंथानिया ओइबा अवार्ड कया अमा अमदी मिंचत कया अमा इरी महाकी अचीवमेंट खतंग इबदा लाइरिक असिगी अहानबगी लेमाय खरदी पुमथन थनख्रबनी अदो बाबागी पुंसी वारेदी अहानबा लेमाय अमा फावबा इननबा लेरोय आइगी मिंग ओलिवर कवी दुकान मचा अमा फमलमी अदुसु ओइददना मिंगोंदा योंथोखरे अदुगा हौजिकना युमगी हिंखोल मचा अमदा मना मसिंग थादुना लेरे सिगी वारीसिदी पेज तंखाय अमा फावबा इनबा फारोय अदुगा नंगी वारीदी सिदगिसु हेने इनिंगाय लेते ओलिवर्डी ममाय नोंथादुना एंटोनी ना हाइरकलिबा अकनबा वाहाइसिंग अदो तारी मागी हेक पोक्चाबा मचाना फावबा असुक हंथना माबु खनबिरी मीगी मपागा चांगदमनदुना मीगी मपाबु थागतली ओलिवर मपानदा मखोल अमा ताय हाइदुना येंगलुगे हारमगा तुमिन चटखी चार्ल्स ना हाइरई दादा नंगना हाइरिबदुबु करिनो बाबा से नुंगाइरमरोय एंटोनी ना हाइरई सी खतंग हाइबगिबु बाबाना कैगी साउदुनो ओलिवर दी इमुंगदा माबु लाकपा गायदुना लेरिबी मागी नुपीगी मनाक्ता फावबा चंगबा ngamdre मथवाय नुंगाइतना गेट मनाक्ता मतोमदा अमम्बा मरक्ता लेप्तुना लेरी मागी नुंगाइतबा मतौ मागी नुपीदा उनिंगद्री कनासु उदबा मफम अदुदा लेप्तुना मतोमदा अवाबा खांजरी मचाना कैसु खंथादना हाइदोरक्लिबा वाहै खरा अदुना ओलिवर तुमथबा यारमदे अहिंग हौगतुना मतम अमदा महांगना पाखिबा हौजिकना सिजनदुना लेरबा लाइरिक चिंगदु येंगदुना नोंगालकपा गायदुना लेरी मथंगे अयुक्तना ओलिवर दी सूर्यागा वाकिंग चटपा मतमदा मचाना हाइखिबा वा खुदिमक सूर्यादा लोइनमक तमलमी अदुगा मथवाय नुंगाइतना हाइरई अइना चाही हुंफु हेना हिंगलकपसिदा अइ पुंसीदा सिंथाबा याबा थबक अमा तबाव हेक तौखिदब्रा सूर्याना हाइरई नंगसु जोसेफ तौना लाइरिक इबा हौरगे हाइरिब्रा अदो अखोइनदी मना मथुम फंगबा अवार्ड कया फंगबा याबा थबक तौखिद्रबसु पुंसीदा मरुओइबा सिंथाबा याबा थबक कया अमदी सोइदनमकी तौरमगनी खले अमुक्तंग निंगसिंगागा येंगु ngasisu ओलिवर तुमथबा यादना लेरमी ममंगोय कैवै उइरी तौदुना लेरिङेदा ओलिवरगी ममित्ता चर्चकी अंगौबा फिजोन सेटपा नुपा मचा अमा लाक्लगा ओलिवरगी मनाक्ता चंगलक्तुना खुंग अमा पिरमी खुंग अदु उरुबदा ओलिवर थौदो अमा निंगसिंगलखी अदुना सूर्यादा खुदक्ता कॉल तौदुना हराव पाउ तमलई अखोइगी पुंसीदा अखोइना तौखिबा सिंथाबा याबा थबक अमदी अइ निंगसिंगलक्ले मथंगे अयुक्तना ओलिवर हानगा मानदबा मोंगदा नोमी तौदुना मंदा नुंगाइना लेरी मपाना कादा मपान थोक्चलमलेबा अदु सेंगदोक्तुना लेरी तंजा असिदा चार्ल्स ती महाकी फुरित येलो मचुदु लेरमद्रे हादुना कोठी थीरी फुरित अदु मपाना मपुबोकी मपान थोक्चलमबा अदु सेंगदोक्तुना वाइ तैदुना लेरमलिबा अदु उबदा यामना खैदौ सौनिंगना हाइरई बाबा अखोइ दादाना ऑनलाइन दा फोन अमा लेननब ऑर्डर तहोरिबनी आइगिसु फुरित अमा लेबियु हायु हाइदुना मपादा निंगाइ तौरकली ओलिवर सु महाकी वारी लिगे खलदुना तंजा चारे मतागम एंटोनी की मनाक्ता लाक्लमी अदुबु मचानुपाना स्मार्टफोन अमा लोटना ऑनलाइन दा ऑर्डर तौरमलिबा अदु उबदा ngहान महांगना हाइरमबा वा अदुगी नुंगाइ तदुना मचाना मंगोंदा सरप्राइज पिननब फोन अमा ऑर्डर तौरिबा माले खंजरदुना ओलिवर दी मचादा कैसु हाइरमदना मोंदा नुंगाइना कुमथकी मथंगी सिंदना ओलिवर सूर्यागी मयमदा लाक्लमी ओलिवर उबमक्तदा सूर्यागी नुपिन हाइरई ngarang ahin फोन अमा लाक्पदा मसा पाखतखरे हाइदुना हौजिक बीपी वांखतलेना लेरिबनी ओलिवरना सूर्यादा यामना हरावना पाउतमलई एंटोनीना हाइखिबा वासिंगदो अइंगोंदा हाइगे हाइना हाइखिबा ओइरमद्रे अइगी सरप्राइज पिननबा फोन अमा ngasai महांगना ऑर्डर तौख्रबनी सूर्याना हाइरई अदुनी अइना हाइद्रा नंगना वाखलसे पंखनना खंजले नंगना अहिंगदा कॉल तौरपदुना अइदी हार्ट अटैक तौदुना सिरमगदौरबनी
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯌꯥ ꯑꯃꯗꯤ ꯑꯣꯂꯤꯚꯔ ꯋꯥꯀꯤꯡ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯑꯣꯂꯤꯚꯔꯅ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯤꯕ ꯁꯤꯡꯊꯥꯕ ꯌꯥꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯨꯔꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯔꯌꯥꯅꯁꯨ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤꯅꯦꯍꯦ, ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯀꯥꯎꯔꯤꯕꯅꯣ? ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ, ꯆꯍꯤ 93-94ꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯕꯅꯤ꯫ ꯁꯨꯔꯌꯥꯅ ꯈꯨꯝꯂꯛꯏ, ꯑꯦꯟꯇꯣꯅꯤꯗ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯁꯣꯏꯗꯅ ꯈꯪꯖꯔꯛꯑꯅꯤ꯫ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯑꯦꯟꯇꯣꯅꯤꯅ ꯊꯥꯖꯒꯅꯤ? ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯈꯜꯂꯒ ꯇꯣꯛꯀꯗꯕꯕꯨ ꯃꯥꯜꯂꯦꯗ꯫ ꯑꯗꯨꯕꯨ ꯁꯨꯔꯌꯥꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯅ ꯍꯦꯛꯇ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ, ꯑꯦꯟꯇꯣꯅꯤꯗ ꯋꯥꯔꯤ ꯂꯤꯔꯒ ꯌꯦꯡꯉꯣ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯂꯤꯚꯔ ꯑꯦꯟꯇꯣꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯑꯃꯗ ꯍꯪꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯤꯌꯥꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯦꯁꯤꯟꯅꯔꯦꯗꯨꯅ ꯑꯦꯟꯇꯣꯅꯤꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯣ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕ꯭ꯔꯥ? ꯑꯣꯐꯔ ꯄꯤꯕꯒꯤ ꯃꯇꯝꯗꯤ ꯂꯣꯏꯕꯨ ꯂꯣꯏꯔꯝꯃꯅꯤ꯫ ꯑꯦꯟꯇꯣꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯣꯔꯗꯔꯗꯤ ꯉꯁꯥꯏꯅ ꯇꯧꯈ꯭ꯔꯕꯅꯤ, ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯨ ꯅꯉꯣꯟꯗ ꯊꯥꯈ꯭ꯔꯕꯅꯤ, ꯑꯗꯣ ꯐꯣꯟꯗꯣ ꯅꯪꯒꯤ ꯕꯕꯥꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯩꯁꯥ ꯈꯥꯏꯖꯤꯟꯅꯔꯒ ꯂꯩꯕꯅꯤ ꯍꯥꯏꯌꯨꯀꯣ꯫ ꯄ꯭ꯔꯤꯌꯥꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯍꯥꯏꯔꯣꯏ, ꯅꯪꯒꯤ ꯅꯃꯥꯛ ꯅꯨꯄꯥꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯅꯤ, ꯁꯤ ꯍꯥꯏꯕꯗ ꯅꯪ ꯌꯥꯝꯅ ꯏꯀꯥꯏꯕ꯭ꯔꯣ? ꯑꯦꯟꯇꯣꯅꯤꯅꯁꯨ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯍꯥꯏꯔꯣ ꯍꯥꯏꯔꯤ꯫ ꯑꯦꯟꯇꯣꯅꯤꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯣꯂꯤꯚꯔ, ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ, ꯉꯁꯥꯏ ꯑꯌꯨꯛ ꯃꯆꯥꯅꯨꯄꯥꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯐꯣꯟ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯐꯣꯟ ꯑꯗꯨꯗꯤ ꯖꯣꯁꯦꯐꯀꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯇ ꯄꯤꯅꯅꯕ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐꯠ ꯑꯣꯏꯔꯝꯃꯦ꯫ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯣꯂꯤꯚꯔ ꯍꯧꯖꯤꯛꯇꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯂꯤꯚꯔ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯀꯨꯝꯊꯔꯛꯈꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥ ꯂꯥꯡꯗꯨꯅ ꯂꯩꯖꯔꯝꯕ ꯑꯣꯂꯤꯚꯔ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯅꯣꯛꯈꯤꯗ꯭ꯔꯦ, ꯃꯥꯏꯊꯣꯡꯗꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯌꯥꯅ ꯑꯣꯂꯤꯚꯔꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯦꯟꯇꯣꯅꯤꯗ ꯂꯤꯈ꯭ꯔꯕ꯭ꯔꯥ? ꯃꯥꯅꯗꯤ ꯋꯥꯔꯤꯗꯣ ꯊꯥꯖꯩ ꯍꯥꯏꯕ꯭ꯔꯥ ꯊꯥꯖꯗꯦ ꯍꯥꯏꯕ꯭ꯔꯥ? ꯑꯣꯂꯤꯚꯔꯗꯤ ꯏꯀꯣꯏ ꯀꯣꯏꯅ ꯈꯨꯝꯂꯛꯏ, ꯑꯩ ꯋꯥꯔꯤꯒ ꯂꯤꯗ꯭ꯔꯤꯗ꯫ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯔꯝꯃꯒ ꯀꯣꯜ ꯊꯝꯈꯤ꯫ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯅ ꯐꯣꯟ ꯂꯩꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯣꯂꯤꯚꯔꯅ ꯋꯥꯔꯧꯕ ꯅꯠꯇꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯅꯤꯡꯕ ꯀꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥꯅ ꯃꯉꯣꯟꯗ ꯏꯖꯠ ꯇꯧꯕꯤꯕ ꯄꯥꯝꯃꯤ, ꯃꯍꯥꯛꯀꯤ ꯋꯥ ꯃꯆꯥꯅꯨꯄꯥꯅ ꯇꯥꯕꯤꯕ ꯄꯥꯝꯃꯤ꯫ ꯃꯆꯥꯒ ꯄꯨꯟꯅ ꯅꯣꯛꯈꯦꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯅꯤꯡꯉꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯣꯂꯤꯚꯔꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯍꯟꯊꯗ꯭ꯔꯤ꯫ ꯅꯣꯡꯃꯗꯤ ꯑꯦꯟꯇꯣꯅꯤꯒꯤ ꯃꯣꯠꯂꯕ ꯀꯥꯔ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯣꯂꯤꯚꯔꯅ ꯆꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥꯔ ꯆꯥꯝꯂꯤꯉꯩꯗ ꯑꯦꯟꯇꯣꯅꯤꯅ ꯃꯍꯥꯛꯀꯤ ꯀꯥꯔꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯄꯥꯅ ꯀꯥꯔ ꯆꯥꯝꯂꯤꯕ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯦꯟꯇꯣꯅꯤꯅ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨꯁꯨ ꯑꯣꯂꯤꯚꯔꯅ ꯎꯔꯝꯃꯤ꯫ ꯑꯣꯂꯤꯚꯔꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯦꯟꯖꯔꯤ, ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯃꯆꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯗꯨꯅ ꯅꯣꯛꯂꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯗꯣꯛꯈꯤ꯫ ꯃꯆꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯗꯨꯅ ꯃꯥꯒꯤ ꯃꯇꯧꯗ ꯅꯣꯛꯆꯔꯤꯕꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯦꯟꯇꯣꯅꯤꯗꯤ ꯐꯣꯟꯗ ꯄ꯭ꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯄ ꯑꯣꯏꯔꯝꯃꯦ꯫ ꯃꯄꯥꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯦꯟꯇꯣꯅꯤꯅ ꯈꯪꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯎꯕ ꯐꯥꯎꯕ ꯎꯈꯤꯗꯦ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯕ ꯑꯁꯤꯅ ꯑꯣꯂꯤꯚꯔ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯑꯦꯟꯇꯣꯅꯤꯗꯤ ꯃꯄꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯔꯨꯗꯦ꯫ ꯐꯣꯟꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯉꯥꯎꯗꯨꯅ ꯂꯩꯔꯦ, ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯗꯨꯅꯇ ꯂꯩꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯥꯎꯈ꯭ꯔꯕꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯂꯤꯚꯔ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯈꯤꯕ ꯐꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯃ ꯂꯩꯅꯅꯕ ꯌꯦꯡꯂꯝꯃꯤ꯫ ꯑꯣꯂꯤꯚꯔꯗꯤ ꯈꯪꯗꯕꯅꯤꯅ ꯏꯄꯪ ꯄꯪꯅ ꯍꯪꯂꯛꯏ, ꯁꯤꯒꯤ ꯐꯣꯟꯁꯤꯗ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯣꯏꯅꯃꯛ ꯏꯟꯁꯇꯣꯜꯃꯦꯟ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ? ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯁꯨꯔꯌꯥꯅ ꯆꯨꯝꯊꯣꯛꯂꯒ ꯍꯪꯂꯛꯏ, ꯃꯁꯤꯒꯤ ꯐꯣꯟꯁꯤꯗ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯣꯏꯅꯃꯛ ꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ? ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, 16GBꯅꯤ, ꯂꯣꯏꯅꯃꯛ ꯌꯥꯔꯅꯤ꯫ ꯁꯨꯔꯌꯥꯅ ꯈꯨꯝꯂꯛꯏ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ 16GBꯅ ꯀꯩꯗꯧꯗꯣꯏꯅꯣ, 32GB ꯑꯣꯏꯅ ꯄꯤꯔꯛꯎ꯫ ꯗꯨꯀꯥꯟꯗꯥꯔꯅ ꯍꯥꯏꯔꯛꯏ, ꯁ꯭ꯇꯣꯔꯦꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯜꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯂꯤꯚꯔꯅꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, 4,000 ꯑꯁꯦ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯕꯅꯤ, ꯑꯩꯒꯤꯗꯤ ꯑꯍꯣꯡꯕꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯁꯨꯔꯌꯥꯒꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯑꯃ ꯁꯤꯂꯤꯡꯗꯒꯤ ꯇꯥꯔꯛꯈꯤ꯫ ꯁꯨꯔꯌꯥꯅ ꯍꯪꯂꯛꯏ, ꯅꯪꯒꯤꯁꯤꯕꯨ ꯔꯨꯞꯁꯦ ꯂꯤꯛ ꯑꯣꯏꯔꯕ꯭ꯔꯥ? ꯗꯨꯀꯥꯟꯗꯥꯔꯅ ꯍꯥꯏꯔꯛꯏ, ꯂꯤꯛꯇꯤ ꯅꯠꯇꯦ, ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯃꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯤꯡꯗꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯌꯨꯔꯤ꯫ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯃꯤ ꯌꯥꯎꯈꯤꯕ꯭ꯔꯥ? ꯑꯗꯨ ꯍꯦꯛ ꯁꯤꯖꯤꯟꯅꯔꯤꯕ ꯃꯈꯩ ꯏꯁꯤꯡ ꯑꯗꯨꯝ ꯌꯨꯔꯛꯀꯅꯤ꯫ ꯗꯨꯀꯥꯟꯗꯥꯔꯅ ꯍꯥꯏꯔꯛꯏ, ꯇꯣꯏꯂꯦꯠꯇꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯏꯞ ꯑꯃ ꯐꯥꯎꯕ ꯄꯨꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ, ꯄꯥꯏꯞ ꯄꯨꯗ꯭ꯔꯕꯁꯨ ꯀꯦꯄꯤꯂꯦꯔꯤ ꯑꯦꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯋꯥꯁꯔꯨꯝ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯗ꯭ꯔꯣꯞ ꯇꯥꯔꯛꯀꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯐꯣꯟꯒꯤ ꯕꯤꯜ ꯁꯦꯝꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯑꯣꯂꯤꯚꯔꯗ ꯍꯪꯂꯛꯏ, ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯌꯦꯠꯂꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯇꯣꯏꯂꯦꯠ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ?
Oliver wahang asigi pakhum pekide dukan adagi akoibada nokfet tawduna yamna nungshina yenglamlaga mamai lukthaduna mapanda thoki. Oliver na dukan adudagi thorakpa matamdasu dukan aduda aroiba bidai pibadawna karigumba khara ningsingbadawna yamna nungshina dukan aduda muna yenglaga chatki. Tasengmadi dukan ase Anthony na magi mapagi wari liba matamda yaukhiba matam amada mapana phamlame haba dukan aduni dukan ase matam amada Oliver gi dukan oirami. Maram asimaknani Oliver na dukan asita lakpa khudingi muna yengliba. Mathangi chinda Suryana Oliver gi phone da Facebook Insta loinamak install tawbirami aduga video call amadi voice call tawbasu takpirami. Masi loiraba matungda amuk Suryana hanglai aikhoi gi wari dudi karam kanda Anthony da ligadoribano. Oliver na hairi aina phawba thajaba ngamdraba thodo adugi wari sing adubu kamdongna ichanupada lirugadoribano mahakna su thajaroida. Mathangi chindana Charles T mahaki YouTube vlog amagidamakta video namjuna lerami mapana semjariba hingkhol adubu mahakna semjabani haduna mayamda video namduna utli. Tanja asida Anthony na yamna shauna laroi chahi ahum YouTube vlog taropa matamda subscriber 500 phawba suba ngamde. Nangi channel adugi damakta swaida koilaw lawranu ai thabak tawdaba mayam leri imungda changkhro. Ngahak leragana Oliver su mayumda halaklami aduga mahaki nupida hairi. Handaki thagi pesa adudagi aina lupa lising ani hena sijina thokrabani aigisu smartphone anauba ama lerakle haiduna nomi tawduna mahaki nupida paw tamli. Adubu tanja sida makhoi gi geta delivery tawba nupa ama laklami delivery tarokliba pochai sing adu Anthony na loinamak loksilami aduga box sing adu hangdoktuna mapu bokini haduna furit phajaba ama maku bokta piri. Aduga box singdugi manungdagi selfie stick ama lauduna manaw nupa Charles na YouTube video nambada sijinnanaba manaw nupa gi damakta pibiri. Aduga mathangdana mama gi damaktani haduna angangba machugi sari phajaba amasu mamada harau na piri. Machana pibirakpa sari edu ubada mahaki mamanadi kayada harau jariba. Tanja sida Charles na box manungdagi phone atangba ama lauthorei aduga yam harau na hairi. Aigi damakta dadana phone ama lebirake. Adubu Anthony na phone adu laurami aduga hairi CD nangi natte selfie stick adu khatani nangidi. Masigi matungda Anthony na phone adu laurami aduga mahaki mapada harau nokladuna pirami aduga hairi. Director gi mapana thain gi keypad phone ama pairabadi director sibu mina kari haina khini haiduna phagi tawraduna mapada harau phone adu pirakli. Mayam puna nokminaduna phone do box tagi lautoklo phone yenglasi hainari adubu Oliver di tawpham khangdana mara leraba amagumna masada ipa pakhana phamli matang sanana tanja sida Oliver na ngasai lerakhiba phone ahongba aduda call ama laklami. Upai leitrabada chenpham leitraduna Oliver magi pocket tagi phone adu loktokuna table da thamlami aduga huranba amana huranba pharaba dauna mahaksu supchinduna famli. Oliver ki phone adu ubada Charles na hairi sidi yamna hongba phattaba phone local brand ni sibu kadai leirurino. Oliver na su kithi kirum tawduna ngasai ayuk leirubani hairi. Mapa ki damakta phone ama harau leiruraga maithong maka lamna mapa da phone piruba Anthony mapa na toromliba thawong asida mathwai nungaitana ningba kaina nonthaduna famki. Anthony wa makha taramdana tumenna hugatlaga chatki. Mathangi chindana Anthony ki kada mama laklami aduga hairi nangna napada nungaitrebudo kaishu khaluranu nangna napa ki damakta leirakpa phone adu napa na soidana paigani. Ado ima kainomta hange saudi saurokanu. Asomdana Charles mapa machadi phone kamdongna sijinnagani habadu makoi ani tanaduna lerami. Mapa machana phone anauba sijinnaba tamlingai tanja asidani Kutiyamana Anthony ki kadagi kumtharai aduga yamna sauna hairi. Super hit film amagi director oirure haduna nasana tomda aphabu mini khanjarabra nangna hainingba wa lerabasu napada hayo. Oliver su ipa pakatna mahaki nipidang ei kaidongna ba yaurabage. Kutiyamana hairi yamna khanglingagana nachanupada hanglucho. Oliver na muktapna Kutiyamada hanglai kaidongna ba yaurage me. Kutiyamana yamna sauna hairi aidi mana yumda laktribase kaigino haduna hanadagi hona dum chingnaduna laklabani adubu ngasidi asengbodo khangle. Film kumba film ga mari lenaba miyoi singi honabido nachanupada su laichu duna leiramle hairaga furitta churup thakpa nupa amagi print tawriba adu puthokduna ulai. Adubu Oliver di mirak narak khangjadabagi honabi kaidawnare hairabano haduna kohyang hangduna leiri. Kutiyamana yamna sauna hairami matamgi irangse kemta hek khangdeta ko hairamaga yamna sauna imungda changki. Mama changkraba matungda Oliver na mahaki machanupa Charles hanglai kaino sibo
चार्ल्स ना हायरई नचानुपा अहनसे चुरुप थए हायरिबनी हादुना इंगित तौदुना हायरई मथंगी सिंदना प्रियागी इमुंग मनुंग अमदी एंटोनी की इमुंग मनुंग पुन्ना चमिनदुना हाई एंड शॉपिंग मॉल अमदा जोसेफ की बर्थडे की दमकता शॉपिंग तौबा लाक्लमी शॉपिंग तौरिंगेदना ओलिवर अमदी जोसेफ ती फोन द कैनोमा येंगलगा इसी सिन नोकली एंटोनी दी इपा पाखना हंगली कैदौनरे हारिनो अनिसिना अमु इसी सिंगे नोकलिबसे चार्ल्स ना हायरई नंगना अंगांग ओरिंगेदा खुंगावदा वान तोक्सिनबगी वारीदो लीबो ओजरमनी एंटोनियो दी इसाउ साउनिंगली अदुगुमलबो वारीदो स्टैंडर्ड वांखरबा मीसिदा हेक्ता लिथोकनी मफम मतम खंगदबा मखै असुमना हायजुना मपाबु मफम मतम खंगदे हायदुना मतोमदा साउजरी मथंगी सिंदना जोसेफना कोट अमा लेरिंगेदा ओलिवर दी सूर्यागा वीडियो कॉल तौदुना मखोल हौना वारी सानरी इचानुपाना लेबिबा फोन अदुदगी कॉल तोरपनी मयेक सेंब्रा उरबरा हायदुना लाउरी सूर्यासु मतोमदा हायजरी ओलिवर से पूरा अंगांग मचा ओले अंगांगना पामजबा सानापोट अमा फंगबदा हरावबुगुमना तौरे मसासे असोमदना जोसेफना ओलिवर दा हायरई आइगी फोटो अमता लौरओ फजबरे येंगे ओलिवर सु जोसेफता फोटो कापा हाइते दी हाइनिंगदे अदुना हाइबोय हाइतबोय फोन अदुदा पांगनमदा नममी ममैदा कैमरा ऐप थेंगनादुना कैमरा ऐप हांगदोलप मतमददी सेल्फी मोड ओइना थोलई बैक कैमरा ऑनथोकपा हाइतदुना अमु ओलिवर दी मसादा खुमांग इपा पाखना लेरी अदुबु तंजासिदा दाव याबदी जोसेफ की फैन अमा लाक्तुना जोसेफ का वारी सानरिंगे तंजासिदा ओलिवरना महाकी मनाक्ता लेबा नुपा अमदा बैक कैमरा अदु अमता ऑनथोकपियु हायदुना हायरमी नुपादुना बैक कैमरा ऑनथोकपिरबा मतुंगदा ओलिवरसु जोसेफ की मनाक्ता लाक्तुना फोटो कापसी पोस्ट तौरो हायरक्लमी अदुबु ओलिवर दी अमुक्ता फाव सिजिनद्रिबनिना फोटो कापा हाइते फोटो कापलुरबसु मसेन मरांग ओइना तवी मयेक्ति अमता सेंगदे तंजासिदा प्रिया अमदी एंटोनीसु मपागी मनाक्ता लाक्लमी प्रिया हंगई यामना थाजदेने बाबाना फोटो कापनमलिसे जोसेफना हायरई आई फुरिसे नबोक्ता हाना उत्रबदी महांगना पामद्रबदी फुरित लैरोइदौरिबनी अदुना नबोक्ता थानबा फोटो काफलिबनी ओलिवरना फोटो कापा हाइतदुना तौरिबा मतौ अदुदा एंटोनीनादी मपादगी फोन अदु लौरमी अदुगा हायरई नंगना फोटो कापा हाइसु हाइरोइदबदा आई ओइना कापके एंटोनीना फोटो कापा मतमदा जोसेफ अमदी एंटोनी दी नोक नोतुना फजै फजदे हायजुना वारी सानरी मखोय अनिगी मरी कयादा नक्सिनरिबा अदुगा महाकी हेक असेंग मपाना नाकंदा ममाय ममित इमक मक्सिन मखै मिटोप अमगुमना लेपली अदुगा काउंटर दा शॉपिंग की बिल पिरमदाय मतमदसु एंटोनीना शॉपिंग की बिल अदु माना पीगे हायरी अदुगा जोसेफनासु आइना लेबिदोइनी हायदुना नोखेदुना यामना नुंगसिनाना हायनरी अदुगा मखोय अनिगी नाकंदना मचानुपा अमदी जोसेफ कुमना पैसा पाइदबा ओलिवर दी तुमिन्ना मखुत पुल्लदुना लेपली मचा अमदी मचागी मकोबो ओइगदोरिबा जोसेफ मखोय अनिगी नक्सिनबा मतौ अदुदा कलक चना येंगदुना लेदी जोसेफ अमदी एंटोनी दी मतमगी इचेलदा लमजेल यावरिबा समाज असिदा मसक नायरबा मियुइ ngaktani maram aduna मखोय अनिदी वखल मानै स्टैंडर्ड मानै अदुना वारी साबा मतमदा अमगा इलाइ लाइना पाउ फाउनै मखोय अनीना नोखेदुना वारी सानबा अदु उरगा ओलिवरसु मचाबु खमनबदी फाउरी मसिदगी हेंदोक्तुना चाक चामिनबा मतमदसु ओलिवर दी नहा सिंगवारी पुंदबनिना नुपी अंगांग मरक्ता तोंगाना फमदुना लेरी अदुगा महाकी नाकंदा जोसेफ का पुन्ना हराउना नोखेदुना वारी सानदुना चाक चामिनरिबा मचाबु अलापदगी मुना येंगबा नतना करीदी उपाय लेरी समाज की चनबी अमदी मतमगी इचेलना अचौबा पल अमा ओइना थक्तुना लैख्रबनिना ओलिवर मचागी मनाक्ता चंगबा ngमखिदे मचागा नोकना वारी साबा फावबा ngमखिदे मथंगी सिंदा ओलिवर इमुंग मनुंग पुन्ना हलक्पा मतमदा चार्ल्स ना हायरई दादा नंगिना कुबोक ओइगदोरिबा नुपादुदी पूरा हाई फाइनी एंटोनीनासु यामना थवा यावना चाउथोकचबगा लोइना हायरई महाकना खंगदबा अमता लेदबनी मॉडर्न टेक्नोलॉजी दगिना हौरगा इतिहास फावबा लोइनमक खंगबनी माना इबा लाइरिक कया पारुरगा मियोय कयागी पुंसी लमजिंग ओइरिबनी नहा अखोइदगी हेना महाकना अप टू डेट ओइबा नुपानी मथंगी सिंदना तुमलमदायदा कुतिया माना ओलिवर हायरई एंटोनी दी जोसेफ का यामना वाखल चानजै जोसेफनासु एंटोनी बु यामना लूना तौरी ओलिवरनासु अरुम्बा खोंजेंगा लोइना हायरई नोमा नत्रगा नोमदी महाकी मकोबोक ओइगदोरिबनी मखोय अनिना पुक्चेल खोजेन तिनना लैबा हायबसिदी हाउना सानी अमन अमजा इज्जत तौनरिबा असि मसाना ताबा वाफमनी तौफम थोकपा ngaktani ओलिवर की वाहै खरा असिदा लोलेबा महाकी अवाबा नुंगाइतबा अदु महाकी नुपीनासु खंगबगुम तौरी असोमदना एंटोनियोदा प्रोड्यूसर मेसेज थारई अदुगा हायरई हयेंग विशाल उनबा चतपदो आइदी यावबा ngamlaroi थबक अमा लेरे नंग नतोमदा स्क्रिप्ट पुरगा मंगोंदा फजना वारी लिरमो मथंग थादगी फिल्म नंबर हौननबा तौसी मथंगी सिंदना एंटोनी मागी कार्ड मपा हलकपा ngaidura lerami तंजा असिदा एंटोनी की फोन दा बैंक मैनेजर की कॉल हंजन हंजन लाखी अदुबु मानदी पाइखिदे ngayak lerga mapana hek halakpaga एंटोनी दा हायरई आइदी ngasi se pungkaw kawrure संडे नि अदुना तुका लोइनमक थोंग लोन दुना लेरमले आइगी थबा अमदा तौबा याररोय
ai yumda oina halage yum phawba thinbiramo aduga nangi thabak to chachakro Anthony na isau langna duna hairei hauji amuk nangbu yumda thinduna leirabadi ai thenglani Oliver na hairei adu oiragana nangi thabak mafamda punna chatlasi Anthony gi khoiram khosauna ba matawadu ubada Oliver na hairei nangi thabak mafamda ai nangi car asidagi hendoktana car manungda adum leike nangonda kaisu ye loi mathangi sinda Vishal gi film set ta mapa macha lakminarami Anthony na mapa da hairei car manungda adum leramo ai kuira oi hairamaga chatkhre asomdana Vishal gi manager na Anthony da hairei Vishal di haujik chak chari ngaktang ngairo ma loibaga nanga unaro asomdana Oliver su Surya ga wari chana duna lerami mapa machana Vishal gi film nampham da lak la haiba pau tabada Surya na hairei mafam adu phabo yogurabadi Vishal do masak uraga halao yaragadi photo amasu kaminaro Oliver na su hoina he haduna car dagi kumthaki Oliver na Vishal gi vanity bus manakta leptuna leiringeda Vishal gi helper ama thoraklaga mapan da lelbalniba Oliver bu Anthony ni khaladuna Vishal unagadabu oirabadi chang o hairei Oliver na bus manungda changlaklaga no lukna Vishal da hairei aidi Anthony gi mapani ado Anthony di haujik phawpa mafam asida leiramdribasi madi katai chatkhre ai ga punna di lakminakhibani asomna ikoi koidana hairamlaga Oliver icham chamjaba wakhal haigadra natragana khangjadaba haigadra Vishal gi manakta changchinduna phamloi asomdana Anthony di mamana film gi director amaga unaduna wari shanari Vishal na karamba mawongda script pami aduga karamna wari liragadi Vishal na yamna pamgani haibadu tathok thasin tawnari asomdana Vishal na mahaki iPad ta Facebook paiduna leiribadu Oliver na su lona yenglami aduga hairei nangna sizinaribadubu WhatsApp la Vishal na hairei Facebook ni sidi Oliver na amuk ikoi koi na hanglai Facebook account hangbada paisa kaya changi kari kari document changbage PAN card Aadhaar card yaurakte adum Facebook account hangba yagadra ahanbadadi Vishal su ihai hainaramdabani Oliver gi mataw aduda adubu Oliver gi icham chamjaba mataw aduda nokladuna harau harau wari sanabiri makhoi anina wari sanaringaida Oliver na Vishal da mahakisu Facebook account ama hangbiyu haiba ngamdaduna leiriba mataw adu Vishal na su urami mahaki mataw adu ubada Vishal na Oliver makhoi anigi selfie ama lorami aduga Vishal masamakna Oliver gi damakta Facebook account anauba ama su hangbirami makhoi anidi harau harau na wari mayam sanari asomdana Anthony di bus mapanda leptuna haujik phawa Vishal na mahapu kawraktri khaladuna mapanda ngaiduna leiri aduga bus manungdana Vishal amadi Oliver makhoi anidi nungaina wari chaduna leiri mathangi chendana Oliver amadi Vishal makhoi anina wari chanabagi photo ama Facebook ta thagalaki madu ubada Anthony su bus manungda changlai Anthony na changlakpa matamdadi Oliver na Vishal da wari liduna leramle Anthony na piklingi matamdadi aigi khudang paiduna baba kauduna kanna kapkhibani aduba haujikti film gi director ni haiduna mahaki thabak mafamda aibu purakli mapagi matawasida Vishal na hairei Anthony nangi baba se wari liba wari shanaba yamna nungai nangi script to amuk paraklo tarasi masi matungda Anthony na mahangna irakpa film gi script adu paaduna Vishal da wari thawa yauna liri adubu wari mayai chachalakpa matamda Vishal di boring chubagi mataw tumningduna hakam chaliba adu urakli masi fana oiduna su Anthony di mahaki ngamjaba mawongda wari thawa yauna makha chathana liri adubu mahaki nakandana magi mapa Oliver di wari tana isi sina nakhoduna tumthorai mapa amadi Vishal gi boring chuba matawasi ubada Anthony su mahaki wari se magun leitre haiba masana khangjarapagum tawri maramaduna haidai aina liri wari si film oina puthorappa matamdadi sinda smaina tawgani haduna amuk makha tarappa matamda Vishal na wa marak thatladuna haidai Anthony nangna liri wari se nomolosilasi chahi ani gi mamangda ibani ahanbu unaba matamda nangna engonda likhiba wari matam aduda nangna thawai yaukhiba mawong aduga ngasi gi iman manadre kainoma iwat patpadawna tawri Vishal na amuksu makha tarai Anthony film namba matamda scenery fajaba phirol fajaba amadi paisa yamna changdaba madugi karisu mathau tade khwaidagi maru oribadi film amada mahaki content aduni film aduna piriba wari paujel aduni khwaidagi maru oribadi maram aduna nangi wari do amuktanga fajana khantharaga mamutana irakho mathangi sendana Anthony yamna sauna mayumda gari thaujalakki aduga mahangna mayum changlakpa matamdana bank manager aduna call hanna tawrakki adubu Anthony di saubuna hemanbana mahangna pairiba phone adu langthoklami mama kutiya mana ipa pakhat aduna changlai aduga kaidonaba yaurabage hanglai Oliver na hairei aidi kemta khangudre aidi uitha aduna leramle ado Vishal di yamna phaba mini wari sanabasu yamna nungai
एंटोनीना यामना साउना मपादा हायरई मफम खुदिमक्ता आइबु हुंदुना आइबु नोकनादुना वारी लीरगा नंगना नुंगाइजरिबा करिनो नंगे नको अदुदा ब्रेन मचेट अमत फावबा हेक यासिदा ओलिवर की फोन दा कॉल अमा सुलाकलमी ओलिवर दी पाखतपगा कइगा कॉल अदु फावबा कथतपा हेतदुना इंगाव गावना लेरमी अदुगा हाइबोय हेतबोय फोन अदुदा मंगनमदा नमसिलुरे ममैददी फोन अदु तुमिन्ना लैख्रे मपागी मतौ असिदा हानादगी सावदुना लेरिबा एंटोनी दी अमुके हेना सावबा हेंगलकली मचागी मतौ असिदा कुतियामान हंगलई नंगना अदुक सावरिबदुबु कैदौनबा यावरबगे एंटोनीना यामना सावना हायरई अइना मंगोंदा कार मनुंग फम्मगा लेरमो हाइबनी अदुबु अइना हाइबा वा अमता तादे विशाल की मनाक्ता चंगगा वाथी वारेम तौदुना लेरमी अदुबु ngasai ओलिवरना हाइबुय हाइतबोय मचाना सावरनी हादुना फोन पंगनमदा नंबा मतमदा सोयबदगी मागी फेसबुक अकाउंट अदु लाइव थादुना लेरमी हारिबा लाइव असिदा एंटोनीना हाइबु वा खुदिमक मयेक सेंगना तारी एंटोनी की मसकसु मयेक सेंगना उरी अहानबददी महाकी लाइव असि मियोय अनि अहुमदी येंगली अदुबु एंटोनी दी महाकी असावबु फट्री मरमदुना मखा तारादुना हेरई अैगी अदुक लुख्रब थाबुक मफम मजुदा चंगसिलकलगा कैमता खंथब तौदना तुमथोखरे अदुगा असोमदना प्रोड्यूसरना एंगोंदा गधा गधा कौदुना स्क्रिप्ट लोइदिब्रा हादुना अमुक गिरी गिरी तकपा हौरकलनी मसीगी सुमथक्ता अैखोगी युमगी लोन असि अई इतोमदना हुलकलिबनी मदु हुनबा ngamnanabagidamagta प्रोड्यूसर दगी एडवांस खरा लौसनखिबनी प्रोड्यूसर की स्क्रिप्ट सु नंगना सोहनबदगी विशालना यारक्ट्रे अदुगा हौजिकना अमुक बैंक मैनेजरना लोन अदु सिंगदो हायदुना गिरी गिरी तकसिलकई फिबम मसिदा प्रोड्यूसरना सु स्क्रिप्ट लोइद्रबदी एडवांस हंदोरउ हायरनी मसी पुनम असि अई इतोमदना लोइना होनरिबनी अदुबु नोइनदी अइना युमगिदमक्ता कैमता खंदे युमदा लैते हायदुना युमगिदमक्ता कैमता खंदबा तौदबा ओइना उरी असोमदना चार्ल्सना मपाना फेसबुकता लाइव थारए हायदुना येंगलबा मतमददी लाइव अदुदा ममाना एंटोनीदा खंगलिबा अदु तारखी विशालना नंगी फिल्म की स्क्रिप्ट अदु पामदे हायरप्रा हानदी फेसबुक लाइव अदु मियोय अनि अहुम खतना येंगलंबनी हौजिकती लिसिंग खरा हेनबना येंगलखरे एंटोनीनासु यामना सावना मपादा मखुत थिल्लदुना हायरई मंगोंदा ओइना हंगो मागा याम नोक नोकतुना वारी सानखिबनी विशाल हायरिबा अपंग गधा की एक्टर अदुना कमदौना फिल्म की लंबी असिदा अफावबा एक्टर ओइरिबनो महाकु पामजबा अपंग फॉलोवर खरा लैबगिनी महाकना मदाव यारिसे हौजिक फावबा एक्टर ओइना लैबा ngamjariसे तसेंगना हायरबदी महाकी फिल्म मंगा सुरबनी थंगना थंगना फ्लॉप चलिबसे अदुबु हौजिक फावबा गधा अदुबु मियामना अफावबा एक्टर नि हाइनरी माबु पामना येंगनरी चार्ल्स मागी कादा फम्म ngamdabadagi अफिंग अफाइवना मपाना लैरिबा कादु यौनरबा चेंथोरखरी मतंग असि फावददी एंटोनीना मचिन पेनबा मखै विशाल अमदी विशाल की सपोर्टर फिल्म तौरिबा मियोय खुदिमक मचिन पेन चैबा लोइख्रबनी एंटोनीना मचिन पेन चैरिङैदा चार्ल्स सेंसिलक्तुना मपागी पॉकेट यारिबा फोन अदु लौथोक्लमी अदुगा फेसबुक ता लाइव थारिबा अदु मुथाtlami अदुगा चार्ल्सना मखनाव इकंग कंखै सोर थबेट थबेट होलदुना हाइरई नखोइना ngasaiदगी ngangnaribado बाबागी फोनदगी फेसबुक ता लाइव थारिबनी ओलिवर दी मरा लैरबा अमगुमना ममाय लुक्थादुना तफम खंगदना इकी किना तासेंदुना फैमिली एंटोनीना तपना हायरई मशीनीदना सबस हायरमगा हौगतके तवी अदुगा मनाव नुपादा अमु हंगलई अइना विशाल अमदी प्रोड्यूसर की मरमदा हाइबा वा खुदिमकसु फेसबुक लाइव ता लोइना यावख्रबरा वाहै परेंग असि मपुंग फाना हाइबा लोइद्रिङेदा एंटोनी की कायरबा फोन अदुदा प्रोड्यूसरना हंजन हंजन कॉल तौसिलक्की मतंगी सिंदा एंटोनी अमदी प्रोड्यूसर उनरमी प्रोड्यूसरना हायरई हौजिकती थोख्रबदी थोख्रे मतम खरदी फेसबुक इंस्टाग्राम लोइना थादो तुमिना लैरो एंटोनीना इपा पाखना हायरई फेसबुक ता वायरल चटख्रब मतुंगदगिदी मियोय कयाना अइंगोंदा अथीबा वाहैना मेसेज थारकली मतम अमदा चही कयागी ममांगदा अइना पीखिबा कमेंट फाबा नवहौनना पुथोक्तुना मया ममांगदा अइबु योली अइबु अथीबा वाहैना हाइनरकली एंटोनीना अमुकसु इकोय कोइरबना हायरई अखोगी फिल्म की प्रोजेक्ट असिदा विशाल नतब एक्टर अमा सिंदोकपा सुंयामक यारारोइद्रा प्रोड्यूसरना हंगलई एंटोनी नंगी सजेशन अदुना अचुम्बा खोंथांगनि खनब्रा अइदी मदुना अचुम्बा खोंथांगनि खनदे नंगी वाहै अदुना विशाल की फॉलोवर्स सिंगना अदुक सावरबदी विशाल मसामकनदी करी फारोमगनी मसिगी मतुंगदा प्रोड्यूसरना एंटोनीदा नोमा वारी मखा फजना सानरसी ngasiगी dinang chatlo aigi anauba film amagi damakta writer amaga wari sanagada lairi hairaki प्रोड्यूसरना एंटोनी चलमदायदा असुमना सु हायरई ngasiदगी dinangonda script loidibra haina hanjan hanjana su call tawraklaroi ingna tapna nangna lowningba matam lawraga nangi script adu loinanaba ijaro anda amukti bishala semdo u haiba khudima semdo oga phajana irau hanadi producer एंटोनी ना इबा स्क्रिप्ट लोइद्रिबा फावबा फिल्म अमता नमखिरोय हाइदुना लेरंबनी एंटोनी दा थाजबा थमलंबनी अदुबु हौजिकती थाजबा अदु मांगलबगुम तौरी अनौबा राइटर अमगा उन्नबा हौख्रे मथंगे सिंदना एंटोनी अमदी प्रिया वारी सानरी प्रिया नाहरई
ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯖꯨꯒꯅꯤ ꯑꯗꯨꯅ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯁꯨ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯑꯃꯗꯤ ꯕꯤꯁꯥꯜ ꯎꯅꯅꯕ ꯐꯦꯁꯕꯨꯛꯇ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯆꯔꯣ ꯑꯦꯟꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯕꯤꯁꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯁꯥ ꯎꯅꯔꯒ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯆꯠꯈ꯭ꯔꯤꯕ ꯚꯥꯏꯔꯦꯜ ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯇꯦ ꯑꯦꯟꯇꯣꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯁꯨ ꯃꯃꯥ ꯃꯄꯥꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯆꯥꯛ ꯐꯥꯎꯕ ꯆꯥꯃꯤꯟꯅꯅꯤꯡꯗ꯭ꯔꯦ ꯃꯆꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ ꯃꯃꯥꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯇꯣꯝꯗ ꯁꯣꯟꯖꯔꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯄꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯏꯖꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯍꯔꯥꯎꯕꯗ ꯃꯄꯨꯡ ꯐꯥꯔꯕ꯭ꯔꯥ ꯑꯦꯟꯇꯣꯅꯤ ꯑꯍꯤꯡꯒ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯔꯝꯗ ꯃꯤꯅ ꯄꯤꯔꯤꯕ ꯑꯊꯤꯕ ꯀꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨ ꯃꯦꯁꯦꯖ ꯄꯥꯗꯨꯅ ꯂꯩꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯏꯕꯁꯤꯗꯤ ꯁꯛ ꯎꯅꯗꯕꯅꯤꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗ ꯑꯊꯤꯡꯕ ꯂꯩꯇꯦ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯃꯇꯥꯒꯨꯝ ꯍꯥꯏꯅꯤꯡꯕ ꯍꯥꯏꯅꯔꯤ ꯆꯩꯅꯤꯡꯕ ꯆꯩꯅꯔꯤꯕꯅꯤ ꯑꯦꯟꯇꯣꯅꯤ ꯈꯛꯇ ꯅꯠꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯣꯂꯤꯚꯔꯁꯨ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯕꯁꯨ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤꯁꯨ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯤ ꯑꯣꯂꯤꯚꯔ ꯇꯨꯝꯊꯕ ꯉꯝꯗꯅ ꯃꯆꯥꯗꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯖꯗꯅ ꯌꯥꯝꯅ ꯆꯥꯛꯅ ꯂꯩꯔꯤ ꯃꯌꯥꯝꯕꯅ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯥꯔꯜꯁꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯕꯒꯤ ꯋꯥꯈꯜ ꯗꯥꯏꯚꯔꯠ ꯇꯧꯅꯅꯕ ꯃꯌꯥꯝꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯨꯝꯁꯤꯜꯂꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯍꯤꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯑꯦꯟꯇꯣꯅꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯛꯄ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯥꯁꯨ ꯇꯨꯝꯗꯕꯤꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯑꯣꯂꯤꯚꯔꯅ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯎꯕꯗ ꯏꯀꯣꯏ ꯀꯣꯏꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯑꯁꯦꯡꯕꯒꯤ ꯍꯥꯏꯌꯨ ꯅꯪ ꯏꯄꯥꯗ ꯌꯥꯝꯅ ꯁꯥꯎꯕ꯭ꯔꯥ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯅꯗꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ ꯑꯦꯟꯇꯣꯅꯤꯗꯤ ꯃꯄꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯈꯠꯇꯨꯅ ꯍꯪꯖꯔꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯊꯥ ꯁꯥꯗꯨꯅ ꯀꯥꯟꯅꯔꯔꯣꯏ ꯑꯣꯂꯤꯚꯔꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯏꯄꯥꯅ ꯁꯣꯏꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯃꯊꯪꯒꯤ ꯐꯤꯂꯝ ꯐꯪꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯗ꯭ꯔꯥ ꯑꯦꯟꯇꯣꯅꯤꯁꯨ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯣꯂꯤꯚꯔꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯤꯁꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯄꯥ ꯏꯆꯥ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯔꯁꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯖꯕ ꯋꯥ ꯁꯣꯏꯗꯅ ꯇꯥꯕꯤꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯦꯟꯇꯣꯅꯤꯅꯗꯤ ꯃꯗꯨ ꯐꯅ ꯇꯧꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯂꯤꯚꯔ ꯁꯨꯔꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯔꯌꯥꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯤꯗꯨꯅ ꯐꯣꯟꯗꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯄꯤꯔꯣ ꯁꯨꯞꯅꯒꯤ ꯐꯣꯟ ꯇꯧꯕ ꯈꯛꯇꯪ ꯌꯥꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕ ꯐꯖꯅ ꯍꯩꯈꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕꯁꯤ ꯃꯇꯨꯡꯗ ꯊꯣꯛꯂꯣꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯨꯔꯌꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯣꯂꯤꯚꯔꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯅ ꯁꯨꯔꯌꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯣꯂꯤꯚꯔꯗ ꯍꯥꯏꯔꯛꯏ ꯀꯀꯥ ꯑꯣꯂꯤꯚꯔ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯀꯀꯥꯅ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯟꯕꯤ ꯑꯁꯤꯅ ꯏꯃꯥꯁꯨ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯨꯔꯌꯥꯗꯤ ꯑꯩꯗꯤ ꯗꯥꯛꯇꯔꯗ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯂꯤꯚꯔꯅ ꯁꯨꯔꯌꯥꯕꯨ ꯐ꯭ꯔꯦꯡꯀ꯭ꯂꯤꯟ ꯀꯧꯕ ꯗꯥꯛꯇꯔ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛꯁ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯨꯔꯌꯥꯗꯤ ꯃꯁꯤꯒꯤ ꯗꯣꯛꯇꯔ ꯑꯁꯤ ꯀꯌꯥ ꯃꯊꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯃꯉꯣꯟꯗ ꯂꯥꯌꯦꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯃꯊꯪꯗꯅ ꯑꯣꯂꯤꯚꯔꯁꯨ ꯁꯥꯏꯀꯤꯌꯥꯇ꯭रिꯛ ꯗꯥꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯍꯤꯡ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯏ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯇꯨꯝꯅꯔꯤꯕ ꯂꯩꯅꯔꯤꯕ ꯀꯥ ꯑꯗꯨ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯀꯥ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯄ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯀꯥ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯀꯥꯟꯅꯗꯕ ꯄꯣꯠ ꯆꯩꯅ ꯂꯪꯊꯣꯛꯈꯤꯕ ꯑꯗꯨꯒ ꯀꯥꯟꯅꯒꯗꯕ ꯄꯣꯠ ꯆꯩꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯡꯗꯣꯛꯇꯨꯅ ꯇꯔꯨ ꯇꯔꯥꯟꯅ ꯊꯝꯕ ꯌꯥꯏ ꯇꯔꯨ ꯇꯅꯥꯟꯕ ꯀꯥ ꯑꯣꯏꯔꯕꯗꯤ ꯌꯨꯝꯗ ꯂꯩꯅꯤꯡꯒꯅꯤ ꯃꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ ꯇꯨꯝꯊꯕ ꯌꯥꯔꯣꯏ ꯄꯣꯊꯥꯐꯝ ꯈꯪꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯕꯨꯅ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯀꯥꯟꯅꯒꯗꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯕꯨꯅ ꯊꯝꯖꯤꯟꯕ ꯃꯁꯤꯒꯤ ꯑꯐ ꯐꯠꯇ ꯋꯥꯈꯜ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯗꯨꯕꯨꯅꯤ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛꯁꯅ ꯇꯧꯔꯤꯕꯁꯦ ꯋꯥꯈꯜ ꯁꯦꯡꯗꯣꯛꯂꯕꯗꯤ ꯁꯥꯟꯇꯤ ꯂꯩꯔꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯋꯥꯈꯜ ꯁꯦꯡꯗꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔꯅ ꯑꯣꯂꯤꯚꯔꯕꯨ ꯄꯥꯔꯛ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯣꯂꯤꯚꯔꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯍꯩꯅꯖꯈꯤꯗꯕ ꯇꯥꯏ ꯆꯤ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯗꯥꯛꯇꯔꯅ ꯅꯝꯗꯅ ꯑꯣꯂꯤꯚꯔꯁꯨ ꯇꯥꯏ ꯆꯤ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯝꯃꯤ ꯑꯣꯂꯤꯚꯔ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯌꯥꯝꯅ ꯋꯥꯅ ꯗꯥꯛꯇꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯤ ꯁꯨꯔꯌꯥꯗꯤ ꯃꯥꯅ ꯄꯥꯔꯛꯇ ꯂꯥꯛꯄꯗ ꯑꯣꯂꯤꯚꯔꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯏꯉꯛ ꯉꯛꯂꯤ ꯑꯣꯂꯤꯚꯔꯁꯨ ꯃꯗꯨꯃꯉꯥꯏ ꯁꯨꯔꯌꯥ ꯎꯕ ꯃꯇꯝꯗ ꯏꯀꯥꯏꯗꯨꯅ ꯂꯣꯠꯂꯤ ꯑꯗꯨꯕꯨ ꯁꯨꯔꯌꯥꯗꯤ ꯗꯥꯛꯇꯔꯅ ꯃꯍꯥꯛꯄꯨꯁꯨ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯨ ꯂꯥꯎ ꯀꯧꯔꯛꯂꯅꯤ ꯈꯟꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯗꯥꯛꯇꯔ ꯐ꯭ꯔꯦꯡꯀ꯭ꯂꯤꯟ ꯑꯃꯗꯤ ꯑꯣꯂꯤꯚꯔ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯁꯦꯁꯟ ꯑꯗꯨ ꯍꯧꯔꯝꯃꯤ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯄꯥ ꯃꯇꯝ ꯑꯃꯗ ꯇꯥꯏꯄꯤꯁ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯞ ꯇꯧꯕ ꯍꯩꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯒ ꯆꯞ ꯃꯥꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯄꯥ
ꯇꯨꯡꯒꯤ ꯌꯥꯝꯅ ꯈꯟꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯇꯨꯡꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯣꯡꯂꯛꯂꯤꯕ ꯃꯇꯝꯒꯤ ꯏꯆꯦꯜ ꯑꯗꯨꯒ ꯆꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯀꯦꯁꯦꯠ ꯁꯥꯟꯗꯣꯛꯄꯒꯤ ꯀꯔꯕꯥꯔ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ ꯇꯞꯅ ꯇꯞꯅ ꯍꯣꯠꯅꯗꯨꯅ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯈꯔ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯩꯅ ꯍꯦꯛ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯈꯟꯖꯕ ꯍꯦꯜꯄꯔ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯒꯨꯝꯂꯕ ꯍꯦꯜꯄꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕꯗꯒꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯊꯤꯡꯖꯤꯟꯕ ꯇꯥꯈꯤ ꯌꯣꯟꯊꯣꯛꯄ ꯇꯥꯈꯤ ꯗꯥꯛꯇꯔꯅ ꯍꯪꯂꯛꯏ ꯍꯦꯜꯄꯔ ꯑꯗꯨꯅ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯑꯣꯂꯤꯚꯔꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯖꯁꯅꯨꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯔꯨꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯣꯂꯤꯚꯔ ꯆꯥꯡ ꯅꯥꯏꯅ ꯗꯥꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯏ ꯆꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯁꯨꯔꯌꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯌꯥꯎꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯗꯣꯛꯇꯔꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯥꯕꯨꯁꯨ ꯃꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯤꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯑꯃꯗꯤ ꯑꯣꯂꯤꯚꯔ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯁꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯣꯂꯤꯚꯔꯅ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯔꯝꯂꯤ ꯑꯩꯁꯨ ꯃꯤꯅ ꯄꯥꯏꯅꯩ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯁꯤ ꯄꯥꯏꯔꯨꯕꯅꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯐꯣꯟ ꯄꯥꯏꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯌꯥ ꯏꯐꯪ ꯐꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯆꯥꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯏꯆꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝꯒꯤ ꯏꯆꯦꯜ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯁꯤ ꯄꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯀꯝꯗꯧꯅꯗꯤ ꯁꯤꯖꯤꯟꯅꯕ ꯍꯩꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔꯅ ꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯜꯄꯔ ꯑꯣꯏꯔꯤꯕꯤ ꯍꯦꯜꯄꯔ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯂꯤꯚꯔꯗ ꯐꯣꯟ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯒꯅꯤ ꯇꯥꯛꯄꯤꯔꯤ ꯑꯣꯂꯤꯚꯔꯁꯨ ꯍꯦꯜꯄꯔꯅ ꯇꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯣꯠꯕꯨꯛꯇ ꯅꯤꯡꯊꯤꯖꯅ ꯏꯁꯤꯜꯂꯤ ꯍꯦꯜꯄꯔ ꯑꯗꯨꯁꯨ ꯑꯍꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯍꯜ ꯃꯁꯦꯟ ꯃꯈꯣꯏꯅ ꯈꯪꯅꯒꯗꯕ ꯃꯑꯣꯡꯗ ꯏꯂꯥꯏ ꯂꯥꯏꯅ ꯑꯃꯅ ꯑꯃꯗ ꯇꯥꯛꯅꯔꯕꯅꯤꯅ ꯑꯣꯂꯤꯚꯔꯁꯨ ꯏꯂꯥꯏ ꯂꯥꯏꯅ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯈꯔ ꯍꯩꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯣꯂꯤꯚꯔꯁꯨ ꯃꯆꯥꯁꯤꯡꯗ ꯋꯥꯆꯦꯞ ꯃꯦꯁꯦꯖ ꯊꯥꯕ ꯍꯧꯔꯛꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯁꯤꯡꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯂꯤ ꯃꯆꯥꯁꯤꯡꯁꯨ ꯑꯦꯟꯇꯣꯅꯤꯁꯨ ꯃꯦꯁꯦꯖꯀꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯈꯤ ꯃꯆꯥꯁꯤꯡꯅ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯔꯛꯇ ꯀꯤꯁ ꯏꯃꯣꯖꯤ ꯑꯃꯁꯨ ꯌꯥꯎꯔꯛꯈꯤ ꯑꯣꯂꯤꯚꯔꯕꯨ ꯋꯥꯆꯦꯞ ꯁꯤꯖꯤꯟꯅꯕ ꯇꯥꯛꯄꯤꯔꯤꯕꯤ ꯍꯦꯜꯄꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯦꯁꯦꯖ ꯊꯥꯅꯕ ꯃꯇꯝꯗ ꯃꯤ ꯑꯗꯨꯅ ꯐꯥꯎꯔꯤꯕ ꯐꯤꯂꯤꯡꯁ ꯈꯨꯗꯤꯡꯃꯛ ꯏꯃꯣꯖꯤꯒꯤ ꯈꯨꯠꯊꯥꯡꯗ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯅꯩ ꯃꯔꯝ ꯑꯗꯨꯅ ꯑꯦꯟꯇꯣꯅꯤꯅ ꯊꯥꯔꯛꯂꯤꯕ ꯏꯃꯣꯖꯤ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯦꯟꯇꯣꯅꯤꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤ ꯎꯠꯂꯛꯂꯤꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯦꯟꯇꯣꯅꯤꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯆꯥꯃꯛꯅ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯃꯉꯣꯟꯗ ꯆꯥꯎꯊꯣꯛꯆꯅ ꯀꯣꯜꯂꯤꯕꯣꯏ ꯈꯜꯂꯨꯔꯦ ꯇꯞꯅ ꯑꯣꯂꯤꯚꯔ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯍꯩꯔꯛꯂꯦ ꯑꯅꯧꯕ ꯀꯟꯇꯦꯟꯠ ꯀꯌꯥ ꯑꯃꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯄꯗꯒꯤ ꯍꯧꯔꯒ ꯖꯤꯄꯦꯗ ꯑꯣꯟꯂꯥꯏꯟ ꯄꯦꯃꯦꯟꯠ ꯇꯧꯕ OLXꯇ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯆꯩꯁꯤꯡ ꯌꯣꯟꯊꯣꯛꯄ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟ ꯁꯣꯄꯤꯡ ꯇꯧꯕ ꯑꯣꯟꯂꯥꯏꯟ ꯄꯦꯃꯦꯟꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯩꯔꯦ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯂꯤꯚꯔ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯃꯇꯝ ꯆꯪꯅ ꯇꯧꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯏꯂꯥꯏ ꯂꯥꯏꯅ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯉꯝꯂꯛꯂꯦ ꯍꯧꯖꯤꯛꯁꯨ ꯑꯣꯂꯤꯚꯔꯗꯤ ꯗꯥꯛꯇꯔ ꯐ꯭ꯔꯦꯡꯀ꯭ꯂꯤꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯏ ꯆꯤ ꯁꯥꯟꯅꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯔꯛꯇ ꯇꯥꯏ ꯆꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯣꯁꯦꯞꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯈꯤ ꯖꯣꯁꯦꯞꯇꯤ ꯑꯣꯂꯤꯚꯔꯅ ꯂꯩꯔꯝꯂꯤꯕ ꯃꯍꯥꯛꯀ ꯄꯨꯜꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯌꯥ ꯄꯥꯝꯕꯗꯤ ꯑꯣꯏꯈꯤꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯤꯌꯥ ꯃꯃꯥ ꯃꯄꯥ ꯄꯨꯗꯨꯅ ꯑꯦꯟꯇꯣꯅꯤꯒꯤ ꯃꯌꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯄꯥꯒꯤ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤ ꯑꯗꯨꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯕꯥꯔꯇꯣꯟ ꯇꯧꯔꯝꯃꯤ ꯖꯣꯁꯦꯞꯇꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯂꯧꯔꯨꯅꯤ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯇꯤꯌꯥꯃꯥꯅ ꯅꯣꯡꯃ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯣ ꯍꯥꯏꯔꯝꯃꯤ ꯖꯣꯁꯦꯞꯅꯁꯨ ꯆꯠꯂꯝꯗꯥꯏꯗ ꯑꯣꯂꯤꯚꯔꯗ ꯍꯪꯂꯛꯏ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔ ꯑꯗꯨꯒ ꯇꯣꯏꯅ ꯂꯩꯃꯤꯟꯅꯕ ꯎꯏ ꯀꯨꯇꯤꯌꯥꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤ ꯑꯅꯥꯕ ꯌꯥꯎꯔꯕꯒꯦ ꯅꯪꯅ ꯗꯥꯛꯇꯔꯗ ꯆꯠꯂꯤꯕꯗꯨꯕꯣ ꯑꯣꯂꯤꯚꯔꯅ ꯍꯔꯥꯎ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯑꯒ ꯍꯛꯆꯥꯡ ꯌꯥꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯨꯝꯅ ꯗꯥꯛꯇꯔ ꯑꯗꯨꯒ ꯎꯅꯗꯨꯅ ꯑꯩꯒꯤꯁꯨ ꯋꯥꯈꯜ ꯁꯦꯡꯗꯣꯛꯂꯤꯕꯅꯤ ꯋꯥꯈꯜ ꯌꯥꯡꯊꯣꯛꯍꯜꯂꯤꯕꯅꯤ ꯑꯣꯂꯤꯚꯔꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯋꯥꯍꯩ ꯑꯁꯤꯗ ꯑꯦꯟꯇꯣꯅꯤꯗꯤ ꯍꯥꯟꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯊꯛꯇꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏꯈꯤ ꯃꯍꯥꯛꯄꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯜꯂꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯥꯎꯖꯔꯤ ꯀꯨꯇꯤꯌꯥꯃꯥꯁꯨ ꯃꯗꯨꯃꯉꯥꯏ ꯃꯤꯔꯛ ꯅꯥꯔꯛ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯌꯦꯡꯂꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯟꯇꯣꯅꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯦꯟꯇꯣꯅꯤ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯌꯨꯝꯗ ꯄꯪꯂꯩꯗ ꯂꯩꯁꯤꯟꯒꯅꯨ ꯅꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯃꯔꯛꯇ ꯎꯅꯕꯁꯨ ꯆꯠꯂꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯁꯖꯦꯁꯟ ꯑꯗꯨ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯌꯦꯡꯉꯨ ꯖꯣꯁꯦꯞꯇꯤ ꯑꯦꯟꯇꯣꯅꯤꯕꯨ ꯍꯟꯕ ꯂꯩꯇꯅ ꯃꯕꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤ ꯑꯦꯟꯇꯣꯅꯤꯁꯨ ꯍꯣꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯈꯨꯝꯂꯤ ꯑꯦꯟꯇꯣꯅꯤꯅ ꯖꯣꯁꯦꯞꯄꯨ ꯃꯄꯥ ꯑꯃꯒꯨꯝꯅ ꯏꯖꯠ ꯇꯧꯔꯤ ꯑꯗꯨꯒ ꯖꯣꯁꯦꯞꯅꯁꯨ ꯑꯦꯟꯇꯣꯅꯤꯕꯨ ꯄꯤꯐꯝ ꯊꯣꯛꯄ ꯔꯦꯁꯄꯦꯛ ꯄꯤꯔꯤ
ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏ ꯍꯦꯛ ꯄꯣꯛꯆꯕ ꯃꯄꯥ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯃꯔꯤ ꯅꯛꯁꯤꯟꯅꯕꯒꯨꯝꯁꯨ ꯎꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯟꯇꯣꯅꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯏꯁꯧ ꯇꯧꯔꯤ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯑꯃꯨꯛ ꯆꯣꯞꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯕꯕꯥꯅ ꯇꯧꯔꯤꯗꯨꯕꯨ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯒꯗꯧꯔꯤꯕꯒꯦ ꯑꯣꯂꯤꯚꯔꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯂꯛꯏ ꯁꯤꯗꯕꯨ ꯀꯔꯤ ꯈꯟꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯔꯨꯕꯁꯨ ꯅꯠꯇꯅ ꯑꯣꯂꯤꯚꯔꯒꯤ ꯅꯨꯄꯤ ꯀꯨꯇꯤꯌꯥꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯤꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯑꯣꯂꯤꯚꯔꯅ ꯈꯨꯝꯂꯛꯏ ꯑꯉꯥꯎꯕ ꯃꯤ ꯈꯛꯇꯅ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯛꯆꯥꯡ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯥꯔꯛꯄ ꯃꯇꯝꯗꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯌꯦꯡꯒꯗꯧꯔꯤ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛꯁꯇ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯟꯇꯣꯅꯤ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯠꯁꯑꯦꯞ ꯃꯦꯁꯦꯖ ꯀꯌꯥꯔꯛ ꯍꯟꯅ ꯏꯗꯨꯅ ꯕꯤꯁꯥꯜꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯅꯕ ꯊꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯦꯁꯦꯖꯇꯤ ꯊꯥꯕ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯟꯇꯣꯅꯤꯒꯤꯗꯤ ꯑꯔꯨꯕ ꯋꯥ ꯇꯥꯟꯅꯒꯗꯕ ꯃꯤ ꯊꯤꯔꯛꯄꯗ ꯖꯣꯁꯦꯞꯇ ꯇꯥꯏ ꯖꯣꯁꯦꯞꯇ ꯀꯣꯜ ꯇꯧꯗꯨꯅ ꯖꯣꯁꯦꯞꯇꯒꯤ ꯄꯥꯎꯇꯥꯛ ꯂꯧꯔꯤ ꯀꯝꯗꯧꯅ ꯕꯤꯁꯥꯜꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯍꯥꯏꯗꯨꯅ ꯖꯣꯁꯦꯞꯇꯤ ꯑꯁꯣꯝꯗ ꯃꯅꯥꯎꯅꯨꯄꯥ ꯑꯦꯌꯔꯄꯣꯔꯠꯇ ꯂꯧꯕ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛꯇꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯑꯦꯟꯇꯣꯅꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯛꯂꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯊꯤꯔꯒ ꯂꯩꯔꯣꯏꯗꯕꯅꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯣꯏꯗꯕꯅꯤ ꯏꯁꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯗꯨ ꯏꯁꯥꯅ ꯌꯥꯖꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯪꯅ ꯂꯥꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯤꯑꯣꯏ ꯑꯗꯨꯗ ꯐꯥꯎꯅꯅꯕ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯗꯕꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅ ꯐꯅ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯕꯁꯨ ꯃꯤꯑꯣꯏ ꯑꯗꯨꯅꯗꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯁꯥꯜꯗ ꯂꯥꯜꯂꯦ ꯍꯥꯏꯖꯅꯕꯒꯤꯗꯃꯛꯇ ꯆꯦ ꯑꯉꯧꯕ ꯑꯃꯗ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯈꯨꯏ ꯐꯖꯅ ꯏꯔꯒ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯑꯗꯨ ꯅꯤꯡꯊꯤꯅ ꯏꯊꯣꯛꯂꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯥꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯆꯦ ꯑꯗꯨꯗ ꯏꯔꯤꯕ ꯑꯗꯨ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯎꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯅꯪ ꯅꯁꯥꯅꯁꯨ ꯅꯪꯅ ꯆꯦꯗ ꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯪꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯆꯕꯅꯤ ꯈꯜꯂꯒ ꯏꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯞꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯑꯦꯟꯇꯣꯅꯤ ꯃꯍꯥꯛꯀꯤ ꯈꯨꯏꯗ ꯕꯤꯁꯥꯜꯗ ꯂꯥꯜꯂꯦ ꯍꯥꯏꯖꯅꯕ ꯆꯤꯊꯤ ꯀꯌꯥ ꯑꯃ ꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯏꯊꯣꯛ ꯊꯣꯛꯇꯦ ꯏꯟꯇꯔꯅꯦꯠꯇꯒꯤ ꯌꯦꯡꯂꯒ ꯏꯔꯝꯃꯤ ꯃꯗꯨꯗꯁꯨ ꯃꯈꯨꯠ ꯐꯖꯅ ꯏꯕ ꯉꯝꯗꯕꯗꯒꯤ ꯂꯥꯟꯕꯗꯒꯤ ꯄꯪꯀꯛꯇ ꯀꯛꯄ ꯌꯥꯎꯔꯝꯃꯤ ꯑꯦꯟꯇꯣꯅꯤ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯣꯏꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗ ꯍꯪꯂꯛꯏ ꯕꯕꯥ ꯅꯪ ꯊꯕꯛ ꯁꯪꯂꯕꯗꯤ ꯑꯩꯒꯤꯗꯃꯛꯇ ꯆꯤꯊꯤ ꯑꯃꯇ ꯏꯕꯤꯌꯨ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯣꯂꯤꯚꯔ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯂꯤꯚꯔ ꯇꯦꯕꯜꯗ ꯅꯤꯡꯊꯤꯅ ꯐꯝꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯆꯥꯒꯤꯗꯃꯛꯇ ꯆꯤꯊꯤ ꯏꯅꯅꯕ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯝ ꯁꯥꯔꯤ ꯑꯣꯂꯤꯚꯔꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯆꯤꯊꯤꯕꯨ ꯑꯩꯅ ꯏꯒꯗꯧꯔꯤꯕꯁꯤ ꯌꯥꯒꯗ꯭ꯔꯅꯦ ꯑꯦꯟꯇꯣꯅꯤꯅ ꯈꯨꯝꯂꯛꯏ ꯕꯕꯥꯒꯤ ꯍꯦꯟ ꯔꯥꯏꯇꯤꯡ ꯐꯖꯕꯗꯨꯗ ꯕꯕꯥꯗ ꯏꯌꯨ ꯍꯥꯏꯖꯕꯅꯤ ꯑꯣꯂꯤꯚꯔꯗꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯔꯤꯕ ꯊꯃꯣꯏꯗ ꯅꯣꯛꯐꯦꯠꯄꯨ ꯇꯧꯖꯔꯤ ꯃꯄꯥꯟꯗꯅ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ ꯑꯗꯨꯒ ꯀꯥ ꯃꯅꯨꯡꯗꯅ ꯃꯄꯥ ꯃꯆꯥ ꯐꯝꯃꯤꯟꯅꯗꯨꯅ ꯑꯦꯟꯇꯣꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯄꯥꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯄꯥꯅ ꯈꯨꯏ ꯐꯖꯅ ꯃꯆꯥꯒꯤꯗꯃꯛꯇ ꯏꯕꯤꯔꯤ ꯆꯤꯊꯤ ꯑꯗꯨ ꯏꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯑꯦꯟꯇꯣꯅꯤꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯝꯃꯤ ꯑꯗꯨꯒ ꯕꯤꯁꯥꯜꯗ ꯊꯥꯔꯝꯃꯤ ꯐꯣꯇꯣ ꯍꯦꯛ ꯊꯥꯕ ꯂꯣꯏꯕꯒ ꯑꯦꯟꯇꯣꯅꯤꯅ ꯖꯣꯁꯦꯞꯇ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯤꯊꯤꯗꯣ ꯏꯕ ꯂꯣꯏꯔꯒ ꯐꯣꯇꯣꯗꯤ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯤꯁꯥꯜꯅꯗꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯏꯖꯔꯤꯕ ꯆꯤꯊꯤ ꯑꯗꯨꯕꯨꯅ ꯁꯤꯗꯤ ꯀꯩꯝꯇ ꯁꯤꯖꯤꯟꯅꯔꯔꯣꯏ ꯅꯪ ꯑꯗꯨꯝ ꯊꯝꯖꯜꯂꯣ ꯍꯥꯏꯔꯝꯃꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯆꯥꯒ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯑꯣꯂꯤꯚꯔ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏ ꯃꯛꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯁꯨꯛꯊꯗꯨꯅ ꯐꯝꯂꯨꯔꯕ ꯃꯇꯨꯡꯗ ꯑꯣꯂꯤꯚꯔꯅ ꯑꯦꯟꯇꯣꯅꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ 95-96ꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯋꯥꯔꯤ ꯑꯁꯤꯅ ꯑꯣꯏꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒ ꯊꯪꯅꯕꯁꯤꯡꯒꯤ ꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯅꯕ ꯀꯥꯔ ꯑꯝꯇ ꯂꯩꯇꯦ ꯁꯨꯞꯅꯒꯤ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯈꯛꯇꯪ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯑꯗꯨꯒꯤ ꯐꯥꯗꯔ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯐꯥꯗꯔꯒꯤ ꯒꯥꯔꯤ ꯇꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯐꯥꯗꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯧꯈꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯗ ꯂꯩꯈꯤ ꯅꯣꯡꯃ ꯐꯥꯗꯔꯅ ꯊꯕꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯆꯔꯆꯀꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯄꯨꯗꯨꯅ ꯀꯞꯂꯒ ꯑꯩꯈꯣꯏꯒꯤ ꯆꯔꯆꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯐꯥꯗꯔ ꯎꯅꯒꯦ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯗꯔ ꯂꯩꯇꯦ ꯈꯪꯂꯛꯄ ꯃꯇꯝꯗ ꯆꯔꯆꯇꯒꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯇꯨꯅ ꯍꯟꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯇꯨꯅ ꯍꯟꯈꯤꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯕ ꯋꯥꯈꯜ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤꯕꯅ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯥꯝꯈꯤ ꯃꯉꯣꯟꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯞꯂꯤꯕꯅꯣ ꯍꯪꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯥꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯆꯧꯕꯗ ꯄꯨꯗꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯛꯈꯤ
एंटोनीना वारी मरक थटलदुना हंगलई अगांग अदो करी ओइना नारिनो ओलिवर न खुमलई आइसु खंगदे मतम अदुदा आइनासु हंखिदे मरमदी मतम अदुदा नुपी अदुगी ओइखिबा फिबम अदु येंबा ngamखिदे नुपी अदुगी मखुत्ता अगांगबा मचुगी मुख खरसु चूबा उखि नुपी अदुगी फिबम अदु उबदा महाकि मचादो अदुकी मतिक लुबा फिबम अमदा लैरे हाबसिदि आइगी वाखलनसु लांबा फंखि मरम अदुना आइसु कैसु खंथरुबा तौदना नुपी अदुदा महाकि मचा नुपादो आइना हॉस्पिटल यौननबा सोदना पुगनी हाइदोखि अदुबु अंगांग ओजरबसु आइगी वाहे अदु ताबा मतमदा नुपी अदुगी माइथोंदा कयागी मतिक हराउजखिबा मचा हिंगलगनी हाइबगुम यामना पेंजखि ममा मचागी हिंगबा शिबगी आशा आइगी इफमदा थमखि अदुबु लुरिबदी मतम अदुदा हॉस्पिटल कदाइदा लै करम लंबि चकनी हाइबदुदी आइ खंखिदे असुक लुरबा मतम असिदा आइना आइगी मरुप सूर्या कौदुना एखोय अनि वारी सानखि अदुबु सूर्यासु आइगुम्बनी महाक्सु हॉस्पिटल लेफम खंखिदे अदुबु ममा मचागी वारी अमदी ममा अदुगी सकफम उरगा आइगी मरुप आइखोय अनि पुंदुना खुंगंगी मियोय खुदिंग मनाक चतुना हॉस्पिटल चतननब लंबी हंखि अदुबु हंगलुबा मियोय खुदिमगना हाइरखि हौजुक नुमिदांग असिदा हॉस्पिटल यौननब चटपा हाइबसे ओइथोकलोरदब थबकनी सन गाड़ी चलबसु मतम कुइना चंगनी अदुगा कार चटके हाइबा तारबसु खुंगंग असिददी कार लेते थंगनब खुंगंग चटपा ताबनी अंगांग असिगी मराइबक्ता असुमना थोउ तामलंबननी अंगांग असी कनबा ngamlaroi हाइनरी मतंग असिदा ओलिवर ना हाइरई मखोइगा खुल थंगनन लेरिबा मखिल कौबा नुपा अदुगी कार अमा लेबनी महाकि मनाक्ता चलगा मागी कार अदुदा अंगांग असी हॉस्पिटल दा पुसी मरम अदुना ओलिवर ना लुचिंगदुना सूर्या अमदी ममा मचा मखोइ मरी थंगनबा खुंगंग अदुदा चटननबगिदमक्ता जंगल फाउना लाकमिनरी नुपी अदुनदी मचाबु नुंगसिबना हेमनखिबना मचाबु कनबा ngamlabadi खंदुना करिसि चिंगनेदना अंगांग ओइरिबा ओलिवर अमदी सूर्यागी मतुंग इनदुना जंगल मनुंगदा चटली जंगल दा लाकना ओलिवर हाइरई मखिलगी मयम यौना चटपा मतमदा पुंग अमा मखाइ हेना चंगनी अदुबु थेंगथरबदी अंगांग असि फिबम लुसलकनी मरम अदुना जंगल फाउदुना चेलिबा तुरेल अचौबा असि लांथोक्तुना चटलबदी मखिलगी मयम मिनिट 5 गे मनुंगदा यौगनी सूर्याना हंगलई इंख्रबा इसिंग असिदा ममा मचाना कमदौना तुरेल लानगनी मसीगी मतुंगदा लाई खुदेंग अचौबा अमा ओलिवर अमदी सूर्या मखोइ अनिना ngamboi ngamdaboi तौदुना तुरेल तमना थांगदुना पुरक्की लाई खुदेंग अदु तुरेंदा तावहलदुना थमलबा मतुंगदा ओलिवरना नुपीदुदा काखलकलो तुरेल लांथोक्लसि हाइखि अदुबु नुपी अदुनासु मचाबु फना नुंगसिबा ओइरबसु अंगांग अनिना महाकि मतेंग पांगनी हाइदुना तौरिबदु ओइथोक्लोइदबा थबकनी हाइबदी खंखि मरम अदुना लाई खुदेंग मथक्ता काखलु याखिदे ओलिवरना हाइरई नुपी अदुनदी अहानबदा लाई खुदेंगदा तोंगु याखिदे अदुबु अइना वाहै अमा हाइरुबदा नुपी अदो अनौबा थौना अमगा लोइनना लाई खुदेंगदा तोंगलखि एंटोनीना हंगलई मतम अदुदा बाबाना करी हाइखिबगे ओलिवरना खुमलई कुइरबा मतमगी वारिनीदा मतमदुदा अइना करी हाइखिबनो हाइबदो अइ फावबो काउरे एंटोनियोना हाइरई बाबागी वारिदुबु असेंगबा थोखिबा वारिरने ओलिवरना हौखिबा थौदो अदुबु निंगसिंगलजुना हाइरई नंगसु वारिसिदा थाजबा ngamloi मरमदी आइगी पुंसिगी ख्वाइदगी सिंथानिङाइ ओइबा थौदो अदुगी ख्वाइदगी अंगकपा वा अमा हाइरगदी नुमित अदुदा थोखिबा थौदो अदुबु हकथेंगना थेंगनरिबा अइ फावबना फावबा नुमित अदुदा थोखिबा थौदोसिंग अदो खंथरबा मतमदा थाजबा ngamखिदे ममा मचाबु लाई खुदेंगदा तोंगहंदुना तुरेल लालकपा मतमदा जंगलदगी सा कई कयागी मखोल तारखि मखोल अदु तारुबदा अखोइदी कीबना इसा पुंबा निखि अदुबु हनबा लैतना तुरेल अदु लांथोखि अदुबु अखोइना तुरेल लांथोक्लमदाइ मतम अदुदा अखोइगी हेक ममांगमक्तदा सामु सलुप अमा अखोइवी लंबी थत्तुना लेरमी सामु मयाम अदु उबदा अखोइदी चटपा पावबा खोंग थांबा ngamnakide मिहुन यामना चोंगनखि अदुबु मतम अदुदा अइसु करी वाखलदगिनो खंगदे सामु अदुदा मिट कुप्तबा मखै मिटफम होंगदनी येंखि अदुबु इथा थाजदना सामुसिंग अदुना अखोइगी लंबी थादोक पिरखि नाकन नाकनदा थैदोकनखि जंगल फाउदुना चेलिबा तुरेन अदु अखोइ अहुमना अमम्बा मरक अदुदा इकी किना लांथोरकपा मतमदा अखोइगी इसादा असोकपा अमत्ता फावबा हेक लेखिदे वारी असि लोइसिलकपा मतमदा एंटोनीना नोक्लदुना हाइरई बाबा नंगी वारीसिदि यामना फजै ओलिवरना हाइरई हौजु फावबदा अइगी वारीसिदा नंगना थाजद्रबदि मसीगी मतुंगना थोकदोरिबा थौदोकसिंग अदुदि नंगना सुंधा हेक थाजररोय तुरेल लांथोक्लबा मतुंगदा मखिलगी कार तोंगदुना अखोइ अहुम पुन्ना हॉस्पिटल लामिनखि अदुबु अखोइना चिंग लंबी फावदुना लाकपा मतमदा मी मयाम अमना अखोइगी लंबी थत्तुना लेरमी जंगल फावदुना चिंग लंबी अदुदा चटलुरनु खुदोंग थिनिंगाइ ओइ हाइदुना थिंगलमी मरम अदुना अखोइसु कारदगी कुमथदुना लंबी थिंगलमीबा मयाम अदुगा वारी सानबा लाकलमी अदुबु मखिलना कारदगी कुमथरपा मतमदा कारगी हैंड ब्रेक अदुदी फाजिनबा काउरमले मरम अदुना ममा मचा यावरिबा कार अदु मनिंग हंदुना चिंगदगी चेंथरखि मसी उरुबदगी अइसु करी वाखलदगिनो खंगदे कार अदुगी मतुंग इनदुना तानखि अदुबु लाइबक फबदी चिंगदगी चेंथरकपा नुंग मचा अमदा पनबदगी कार अदु खोंजेल खरा तपथरखि तंजा सिदा अइना कार मनुंगदा चोंगसिनदुना
कार अदुगी ब्रेक फाखी अदुबु एंटोनी दी वारी असी ताबदा होइनी माइनी हाइदना तुमिन लेरी मचागी मतौ असिदा ओलिवर ना हाइरई आइना हाइद्रा वारी से नंगना थाजरवे हाइना एंटोनी ना अमुक हंगलई नुमित अदुदा अंगांग अदुदी हॉस्पिटल दा यौखिब्रा ओलिवर ना हाइरई करीगी यौरोय चिंग लंबी अदु लांथोकलबा मतुंगदा इकुई कुई हौदना ममा मचा अदुबु हॉस्पिटल दा एखोइना थिनबिखी एंटोनी ना अमुकसु लंगतक नंगना हंगलई अदुदी अंगांग अदुदी हिंखिब्रा ओलिवर ना खुमलई अंगांग अदु सोइदना मक्की हिंगलमगनी अखोइदी ममा मचा अदुबु हॉस्पिटल दा थमलनबा मतुंगदा डॉक्टर अमदा सिनरमगा युमदा अदुम हलखरे एंटोनी ना हाइरई नंगी वारी असिदा सिंथाबा याबा थौदोकपु करी याउरिबगे चुम्मी वारी से यामनदी फजै इंस्पायरिंग सु ओय पुंगनिंग थौगनिंगाय सु ओय अदुबु थोइदोक हेंदोकपा वारी अमा हाइबदुदी ओइदे हाइदुना इहै हेनिंगदना फोन येंगलगा हाइरई मथंगी सिंदा ओलिवर सूर्यागी मरुमदा लाक्लमी अदुगा माना वारी लिरुबा मतमदा ओइखिबा एंटोनी गी रिएक्शन पुनमक पाव तमनामी सूर्यान हाइरई नंगी वारी अदुदा ऐसे साइड हेरो ओइना थमनमनानी अदुनानी महांगना थाजद्रिबदो नंगना तोमदना अदुक नथौना लेना थबक तौई हाइबा मतमदा महांगना कमाइन थाजरुनी ओलिवर ना मथवाय नुंगाइतन हाइरई आइगी इचानुपानदी वारी अदुबु फजै हाइदुना हाइरी अदुबु महाकी माइथोंदा तारिबा पामदबा वारी अदुबु थाजदबगी मतौ अदुदी आइना लोइना खंगी मथंगी सिंदना एंटोनी महांगना विशाल थाखिबा एपोलॉजी लेटर अदुगी रिप्लाई लाक्ले मखा ताबवा खननबगी दमक्ता प्रियादा कॉल तौरक्पा मतमदा प्रियादी महाकी ममानबा पिकूगी बर्थडे याउदुना पार्टी तौरगा लेरमी एंथनीना विशालगी पाव तमनुरबसु प्रियादी ममानबा सिंगा पार्टी तौदुना लैखिबना वारी सानाफम खंखिद्रे मरम मदुना एंटोनीना अमुक हन्ना यामना साउना कॉल तौरक्लमी अदुबु प्रियानदी सोइबदगी फोन अदु पैकटलमी अदुगा लाउड स्पीकर ओइना थादोखरे एंटोनी ना फोन दा यामना साउना चेरई नंगी पिकू हाइबा गाधागी नमानबा अदुगा पुनगनु हाइबा सुंया यादे महाकी मनाक्ता चलिबा करिगिनो हाइदुना यामना साउरी अदुबु महाकना हाइरिबा वा खुदिमक्ति मफम अदुदा तिल्लिबा मियोय खुदिमकना ताखरे थदो असिगी मतुंगदा प्रिया अमदी एंटोनी यामना साथीना साउनादुना लेरमी एंटोनी दी मयुमदा अहल लमन लेरी हाइबा काउखरे यामना साउना वा कन्ना कन्ना ngang लेरी अदुगा प्रियादी असोमदा अहल लमन तारोदब मफम मदा थोक्तुना एंटोनी गा वारी सानरी अदुबु माना फना लामना थोकपा तारबसु वारी सानजरबसु युमगी अहल लमन सिंगदी महाका एंटोनी गा साउनी हाइबा लोइना खंगलमी मखोय अनिगी साउनबा मतौ अदु उबदा जोसेफ की मनाउनुपा प्रियागी मखुरा अदुना हाइरई हौजिकतगी असुक साथीना खनरबदी हायंगमाइदी कमदौनी आइदी हानदगी हौना एंटोनी गी इमुंग मनुंगदो कया पामदबनी जोसेफ ना हाइरई अदु ओइरगदी हायंग अखोय पुन्ना एंटोनी गी मेमदा चटकनी नंगसु लाउ नंगसु प्रियागी मखुरानी मखोय गा वारी सानरगा नंगी वाखलदो होंब्रा येंगसी मथंगी सिंदा ओलिवर डॉक्टर फ्रैंकलिन गा उनाबा मतमदा मचानुपागा प्रियागा खनाबा मागी थबकता पुनिंग चंगदबा अमदी पंगसाउदा सौरिबा मतौ अदुगी मरमदा वा हाइरमी डॉक्टर ना हाइरई नंगी नचानुपागी मनाक्ता हुरानबा अमा लैरे ओलिवर नसु पखना हंगलई करंबा हुरानबनो डॉक्टर ना महाकी फोन अदु उलदुना हाइरई नचानुपा अमदी हौजिक मतमगी नहासिंगी मफमदा मखोयगा पुन्ना लेमिनरिबा हुरानबा अदुदी मसिनी हाइदुना मोबाइल फोन अदु उलई मोबाइल फोन मियोयबना पैसा फना पाइदुनसु लैगे हाइरबसु लैबा फंगलोइदबा मतम हाइबा पछक असिबु मियोयबदगी हुराली अखोइना फोन पाइबा मतमदा मेसेज अमा लाक्पगी मखोल ताबदा सोइदना फोन दा अमुक्तंगदी मिकुप अमा येंगलमगनी अदुबु मिकुप अमा अदुदगी पुंग अमा हौखिबा नत्रगना पुंग अनि हौखिबा अखोइना खंगहौरोय फोन पाइरिङेदा नचानुपा एंटोनी गी थबक्ति वखल इंगना खलगा तौगदबा थबकनी अदुबु माना फोन दा उरिबा फजबा पोस्ट फजबा सिनरी अदुगा फेसबुक ता थागलकलिबा पैसा पाइबा माइ पाकलबा मियोय मानबा मी सिंग अदुगी थागलकलिबा फोटो वीडियो करी करी उरुरगा मी अतैदी पैसा पाइनखरे नुंगाइनखरे आई खक्ता ngai hore haba wakhan ama soidana maki khalamgani masigi wakhalsi nacha khakta da nate phone pairiba social media sijinariba miyoi khudimana khanba wakhanni haujiki matamgi angang singse ayambana masa khangdana phone addict loina churabani phone addiction chuba asisu nishada addiction chuba ga chap manaribani hakchang da tanatana aikogi wakal mental health phaba sohalibani phone addiction achina aikogi mental health kayamu yamna sohalli habase khangna phone asibu thadokpa ngamnadri phone addiction chuduna laikhrabani atai atopa thabak tawningaroi tawrabasu mabuning changna tawba ngamlaroi magi oiba tonganba sangsar amada tawduna laikhragani masidagi karisu nataba wa amagisu khangsaw hek chawba horakani aduna mamaidadi miga tinaningaroi miga wari sanaba pamaroi imung manung mari matagi amata khalaklaroi masidagi hendoktuna personal relationship tasu akaiba lakadoribani Oliver hanglai masidagi kannanaba upaidi leribra doctor nahirai phone addiction asidagi kanga haiba tarabadi ahanbada addiction churiba nupa aduna masa matumda masase addiction chure haiba ama yajaba amadi darkar tai masigi matungda tapna phone sijanabagi chang screen time limit thamduna
तपना तपना हंथरबदी सोदनमकी फरकनी मथंगे छिंदना जोसेफ इमुंग मनुंग पुजुना ओलिवर की मेमदा लाक्लमी कुटी अमाना यामना चाउथोकचना हायरई आइगी इचा एंटोनीना आर्किटेक्चरल इंजीनियरिंग तंबल लोरक्प मतमदा युम मसी साखिबनी युम मसी की डिजाइन खुदिमक महांगना तौखिबा ngaktani युम की अहल लमनसिंगना हराव हरावना वारी साजरबसु एंटोनी अमदी प्रियादी साउनबा फत्री इपै पैथोकना दुना लैरी अदुगा माइकै अमरोमदना प्रिया की मखुरा अदुनदी एंटोनी की मयुमदा कोइचत चत्तुना कोयेंग येंगसिली कदायदा करी असोयबा लैरी थीरी एंटोनी की फोन दा बैंक मैनेजर ना हंजन हंजन कॉल तौरलिबा अदु प्रिया की मखुरा अदुना सु उरमी मरम अदुना मखुरा अदुना एंटोनी दा फोन अदु पीबा लाक्लमी एंटोनी ना फोन अदु लोक्सिली अदुगा हायरई सीडी आइगी हेल्थ इंश्योरेंस का मरी लेनना बैंक तगे तौरपा कॉल नि एंटोनी ना असुमना वा हायरमलगा महाक्सु मखुरा अदुदगी थैदोक्तुना चटली मथंगे छिंदा मयाम पुना चाक चामिनरिंगे मतम अदुदसु बैंक मैनेजर ना हन्ना हन्ना कॉल तौरखी अदुब एंटोनी नदी कॉल अदु पाइरुदे मचागी मतौ अदुदा ओलिवर ना हायरई चाक चारिंगेददी फोन पाइगनु एंटोनी सु मपान हायरक्लिबा अदु इल्लदुना फोन थमलमी अदुबु माइथोंददी इसाउ सावबगी ममी उरी मपा मचागी मतौ अमदी बैंक दकी हन्ना हन्ना कॉल तौरक्लिबा अदु उबदा प्रियागी मखुरा अदुगी चिंगनबगी मियेंग चंगबा हौरखी अदुबु लाइबक थीबदी तंजा सिदा बैंक मैनेजर सिंग अदो एंटोनी की मयुम थीदुना मखोयगी थोंगान द लेपलिबा अदु एंटोनी ना उरमी एंटोनी मयाम खंगोंदना हौगतुना चटकी अदुगा मनाव नुपा कौथोलदुना हायरमी बैंक मैनेजर सिंग से आइबु उनबा लाक्ली आई मखोयगी उनदुना वारी सानरुगे अदुना आइना वारी सानरिङेदा इमुंगदगी मी कनामता मपान थोहलकनु मरु ओइना प्रियागी मखुरा कोक्तांगदु फाजलगा थमु मपान थादोरकनु मथंगे छिंदा एंटोनी ना बैंक मैनेजर सिंगदो मीने तादना बाहायदुना काचिन नमदा कौथोक्तुना वारी सानरी मैनेजर ना हायरई नंगना लोन अप्लाई तौरक्प मतमदा नंग तोलोप चारी मरम अदुना नंगी तोलोप अदु येंगलगा अखोइना नंगोंदा लोन अदु पीखिबनी अदुबु नंगनदी लोन सिंगबा लोइद्रिङेदा नंगी थबक तोक्थोक्तुना फिल्मदा अमुक माइ ओनसिनदुना लैख्रे नंगना तौरिबा थवोंग असि बैंक की मिजेंगददी बैंक ता चिटिंग तौबा नामथाक तौबा कौई मपानदा एंटोनी अमदी मैनेजर सिंगना वारी सानरिबा अदु उबदा प्रियागी मखुरा अदुसु यामना चिंगनना मपाना थोरखी चार्ल्स ना मखुरा थोखिबा अदु उबदा मखुरा अदगी मचानपी पुदुना मपाना थोरखी अदुगा मचानपी अदुदा कप्पु कप्पु हादुना इनसिलमी मचानपी कप्पगी मखोल ताबा मतमदा मखुरा अदुनसु आइना पमद्रबदी फररोय हादुना मचानपी पमदुना इमुंगदा चंखी लाइबक फबदगी मखुरा अदुनदी बैंक मैनेजर अमदी एंटोनी ना सानरिबा वारी दो ताखिद्रे असोमदना मैनेजर ना एंटोनी दा हायरई नंगी ड्यू चलिबा लोन की EMI सिंग से खरा सिंगदोक्लबदी नंगी नतिंग अखोइना सोयदना तौबा ngamgani असुमना हाइनरिंगे तंजा सिदा ओलिवर सु मचानपागी मनाक्ता चंगलई अदुगा हंगलई युमदा मी लाक्लगा नंगदे सिदा कैदौरमलेबनो ओलिवर ना हायरई मखोय सिंग से बैंक मैनेजर ngaktani बैंक तगी अखोइगी EMI दुगी मरमदा अखोइगा वारी सानबा लाक्पनी ओलिवर दी लाक्लिबा बैंक की मियोय सिंग अदुदा नोंगसु चुरकदौरे इमुंगदा चंगलगा चा थकलुसी हादुना कौशली अदुबु लाइबक फबदी बैंक मैनेजर सिंग अदुना नोंग ताद्रिङेदा चथौरगे नोंमलागा थअगे हारमगा चटकी मथंगी सिंदना एंटोनी ना मयम चंगलप मतमदा प्रियागी मखुरान हंगलई नंगी इंश्योरेंस की मियोय सिंग अदुगा अदु कुइना वारी सानरिदी कैदौरे एंटोनी दे पाखुम पीदना लेरमी अदुबु नाकन फमलेबा ओलिवर ना इलाइ लाइना इपंग पंगै हादुरई आइदी बैंक की मियोय लाक्लंबा अदुदा पाखलुरबनी लोन सिंगदे EMI थीदे हादुना इमुंगी पोचै पुगे थुगाइगे हायरकद्रा हाइना एंटोनी ना मया ममांगदा असिगी मुवासे खंगनिंगदुना ngachaidige chekchina yamna wanu hotnajabani adubu mapanadi ilai laina mafam matam yengdaba makai chamjari bani haiduna maya mamangda loina ma haidorakle Oliver gi wahe si tabada Joseph ti sakpham hongi Joseph na hairei ekhoi nong tarak sida chatnanaba tawhorage Priya gi makhura aduna su chatnanaba tawrasi haiduna hairaklami adubu tanja sida nong akha ara yauna kanna tawsilakpadagi nong hangdriba phawbadi imungda leiba tarami मसी मतुंगदा एंटोनी दी वा अमता ngankhidre mahaki इज्जत खरा लेजरे खंजरुबा मपाना लोने हाइदोरक्लबनिना तौफम खंगदना मथा साना फोन येंगदुना लेरी अदुबु लू कोकपुदा लेन ताय हाइबदुनी मतम अमदा एंटोनी की स्क्रिप्ट ngaiduna फिल्म नमगनी हाइदुना लेरंबा प्रोड्यूसर अमदी विशाल मखोय अनिगी अनौब फिल्म अमा नमनगनी हाइदुना फेसबुक ता थागलक्लिबा फोटो अमा थेंगनरमी मतांग असिदा एंटोनी दी करीदा असा थमगा मागी थबक मखा चथगनी पुनमक लोयबा हाइबदु ओइरे प्रिया की इमुंग मनुंग ममांगदा सु चोपे अदुगा नाकन अमरोमदना महांगना वाना इजरिबा स्क्रिप्ट अदु चनाफम लेरक्त्रे तंजा सिदा नोंग चुबगा मै मुत्पगी हौनबीदु तौरखी मयाम पुनमक अममबदा तुमिन तुमिन फमदुना लेरमी ओलिवर दी इमुंग मनुंगदा क्वेश्चन चेंदुना थौनाव खुदिमक लोनसिलमी अदुगा थौनाव मयादा फमदुना लेरिबा मचानुपादा हायरई इबुंगो नोंग चुबा मतमदा थौनाव मयादा फमगा फोन पाइगनु इलेक्ट्रिक तगी रेडिएशन थोए हायबनी यामना फत्तबनी
ꯑꯗꯨꯕꯨ ꯃꯄꯥꯅ ꯊꯕꯛ ꯂꯣꯏꯔꯛꯂꯕ ꯐꯥꯎꯕꯗ ꯑꯦꯟꯊꯣꯅꯤꯗꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯣꯂꯤꯚꯔꯁꯨ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯏ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯅꯗꯣꯏꯅꯣ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯒꯅꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯒꯅꯨ ꯍꯥꯏꯕꯁꯦ ꯅꯪꯅ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃꯩꯒꯤ ꯔꯦꯗꯤꯌꯦꯁꯟ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯔꯦꯗꯤꯌꯦꯁꯟꯗꯣ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯑꯦꯟꯊꯣꯅꯤꯁꯨ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯟꯈꯠꯂꯗꯨꯅ ꯕꯦꯕꯥꯔ ꯌꯥꯎꯗꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯤꯕꯁꯤ ꯀꯩꯝꯇ ꯁꯝꯅꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯄꯥꯎꯅꯣ ꯀꯗꯥꯏꯗꯒꯤ ꯃꯩꯒꯤ ꯔꯦꯗꯤꯌꯦꯁꯟ ꯊꯣꯛꯏꯁꯦ ꯃꯩꯒꯤ ꯔꯦꯗꯤꯌꯦꯁꯟ ꯀꯥꯏꯅ ꯈꯪꯁꯨ ꯈꯪꯗꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯆꯒꯦꯗꯅꯤ ꯑꯦꯟꯊꯣꯅꯤꯒꯤ ꯈꯣꯟꯗꯥ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯏꯉꯛ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯤ ꯑꯣꯂꯤꯚꯔꯁꯨ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯤ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯖꯣꯁꯦꯐ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯗꯤ ꯐꯣꯟꯗ ꯑꯦꯗꯤꯛꯁꯟ ꯆꯨꯕꯗꯒꯤ ꯍꯥꯏꯔꯤꯕꯅꯤ ꯐꯣꯟ ꯑꯦꯗꯤꯛꯁꯟ ꯆꯨꯔꯕꯅꯤꯅ ꯐꯣꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯤꯅꯤꯠ 5 ꯐꯥꯎꯕ ꯍꯦꯛ ꯐꯣꯟꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅꯁꯨ ꯃꯌꯥꯝ ꯇꯥꯁꯅꯨ ꯃꯇꯥꯒꯨꯝ ꯕꯤꯁꯥꯜꯒꯤ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯅꯝꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯐꯦꯁꯕꯨꯛꯇ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯍꯜꯂꯛꯂꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯐꯣꯟ ꯑꯦꯗꯤꯛꯁꯟ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯐꯣꯟꯗ ꯑꯦꯗꯤꯛꯁꯟ ꯆꯨꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯥꯒꯤ ꯁꯀ꯭ꯔꯤꯞꯇꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯏꯗ꯭ꯔꯦ ꯁꯀ꯭ꯔꯤꯞꯇꯣ ꯁꯣꯏꯔꯕꯅꯤꯅ ꯐꯤꯂꯝꯗꯣ ꯑꯇꯣꯞꯄ ꯑꯃꯅ ꯅꯝꯈꯤꯕ ꯇꯥꯕꯅꯤ ꯑꯣꯂꯤꯚꯔꯅꯗꯤ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤ ꯖꯣꯁꯦꯐꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯅꯥ ꯅꯠꯇꯦ ꯈꯜꯂꯗꯨꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯨꯕ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯝꯖꯗꯕ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯎꯠꯂꯛꯂꯤ ꯑꯣꯂꯤꯚꯔꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯩꯝꯇ ꯈꯪꯗꯦ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯑꯦ ꯑꯦꯟꯊꯣꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯄꯨꯝꯕꯗ ꯄ꯭ꯔꯤꯌꯥꯒ ꯈꯠꯅꯗꯨꯅꯇ ꯂꯩ ꯅꯣꯡꯃꯇ ꯐꯥꯎꯕ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒ ꯅꯤꯡꯊꯤꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯦꯟꯊꯣꯅꯤ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯕꯕꯥ ꯉꯥꯛꯇꯪꯗꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯅꯪ ꯁꯨꯡꯍꯩ ꯍꯦꯛ ꯍꯩꯇꯕ꯭ꯔꯥ ꯑꯦꯟꯊꯣꯅꯤꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯨꯕꯅꯣ ꯈꯜꯂꯛꯂꯦ ꯑꯦꯟꯊꯣꯅꯤꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯅꯪꯅ ꯄꯪꯕꯗꯒꯤ ꯊꯣꯛꯍꯜꯂꯛꯄ ꯑꯣꯏꯍꯜꯂꯛꯄ ꯉꯥꯛꯇꯅꯤ ꯄ꯭ꯔꯤꯌꯥꯅ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯑꯦꯟꯊꯣꯅꯤꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯈꯥꯝꯂꯛꯏ ꯑꯦꯟꯊꯣꯅꯤ ꯄ꯭ꯔꯤꯌꯥꯅ ꯈꯥꯝꯂꯛꯄ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯀꯣꯏ ꯀꯣꯏꯅꯔꯦ ꯋꯥ ꯀꯔꯤꯝꯇ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯑꯣꯂꯤꯚꯔꯁꯨ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯃꯥ ꯀꯨꯇꯤꯌꯥꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯔꯜꯁ ꯃꯌꯥꯝꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤꯕꯗꯨ ꯎꯕꯗ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯣꯖꯤꯛ ꯌꯥꯎꯗꯕ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯑꯃ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯏꯃꯥ ꯅꯪ ꯀꯔꯤ ꯍꯥꯏꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯀꯨꯇꯤꯌꯥꯃꯥ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯁꯥꯎꯕ ꯏꯀꯥꯏꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯆꯥꯔꯜꯁꯇ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯒꯙꯥ ꯑꯄꯪꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯨꯕ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯒꯙꯥ ꯉꯥꯛꯇꯅꯤ ꯆꯥꯔꯜꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯍꯥꯏꯔꯨꯔꯒꯦ ꯏꯃꯥꯅ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯣ ꯀꯨꯇꯤꯌꯥꯃꯥ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥꯗ ꯐꯥꯎꯕ ꯆꯩꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯨꯇꯤꯌꯥꯃꯥꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯐꯝꯂꯤꯕ ꯑꯦꯟꯊꯣꯅꯤꯗ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯄꯥꯅꯤ ꯅꯪꯒꯤ ꯍꯦꯛ ꯅꯄꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯂꯤꯕ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯕꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯧ ꯃꯆꯥꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯒꯤ ꯃꯆꯥꯔꯥ ꯅꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯆꯩꯔꯤ ꯀꯨꯇꯤꯌꯥꯃꯥ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯅꯤ ꯀꯞꯇꯨꯅ ꯂꯩꯕ ꯅꯠꯇꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯖꯣꯁꯦꯐꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯣꯂꯤꯚꯔ ꯑꯃꯗꯤ ꯀꯨꯇꯤꯌꯥꯃꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯆꯥꯔꯜꯁꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯆꯥꯅ ꯁꯨꯛꯊꯗꯨꯅ ꯂꯦꯞꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯨꯇꯤꯌꯥꯃꯥꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯆꯥꯔꯜꯁꯅ ꯃꯆꯤꯟꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯃꯥꯅꯁꯨ ꯃꯆꯥꯕꯨ ꯉꯥꯛꯄꯤꯔꯕꯒꯨꯝꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯤ ꯃꯁꯤ ꯑꯣꯏꯔꯝꯕ ꯇꯥꯏ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯣꯁꯦꯐꯀꯤ 50ꯁꯨꯕ ꯕꯔꯊꯗꯦ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯕꯥꯇꯣꯟ ꯇꯧꯅꯈ꯭ꯔꯕꯅꯤꯅ ꯑꯣꯂꯤꯚꯔꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯟꯊꯣꯅꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅ ꯆꯠꯂꯤ ꯐꯪꯁꯟ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯅꯈ꯭ꯔꯦ ꯖꯣꯁꯦꯐꯅ ꯑꯦꯟꯊꯣꯅꯤꯕꯨ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯍꯜꯂꯤ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯊꯣꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯣꯁꯦꯐꯅꯗꯤ ꯑꯦꯟꯊꯣꯅꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤ ꯑꯦꯟꯊꯣꯅꯤꯁꯨ ꯖꯣꯁꯦꯐꯀ ꯂꯣꯏꯅꯗꯨꯅ ꯍꯔꯥꯎ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯂꯥꯞꯄꯗꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯣꯂꯤꯚꯔꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯃꯆꯥꯅ ꯅꯣꯛꯄ ꯎꯔꯒ ꯃꯍꯥꯛꯁꯨ ꯍꯔꯥꯎꯖꯔꯤ
ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯃꯍꯥꯛꯀ ꯃꯆꯥꯒ ꯅꯣꯛꯃꯤꯟꯅꯕ ꯐꯪꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯑꯃꯨꯛ ꯑꯋꯥꯕꯒꯤ ꯃꯥꯏꯊꯣꯡꯗ ꯍꯟꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯃꯤꯟꯅꯗꯨꯅ ꯖꯣꯁꯦꯐꯀꯤ ꯕꯔꯊꯗꯦ ꯀꯦꯛ ꯀꯛꯂꯤ꯫ ꯑꯦꯟꯊꯣꯅꯤꯗꯤ ꯖꯣꯁꯦꯐꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯆꯝꯖꯔꯕ ꯃꯃꯥ ꯀꯣꯇꯤꯌꯥꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯣꯂꯤꯚꯔꯅꯗꯤ ꯀꯂꯛꯆꯅ ꯃꯆꯥꯕꯨ ꯌꯦꯡꯂꯤ꯫ ꯃꯊꯪꯗꯅ ꯆꯥꯔꯜꯁꯅ ꯁꯦꯝꯈꯤꯕ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯥꯗ ꯄꯤꯅꯅꯕ ꯃꯌꯥꯝꯅ ꯃꯄꯥꯗ ꯄꯤꯕ ꯕꯔꯊꯗꯦ ꯋꯤꯁꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯄ꯭ꯂꯦ ꯇꯧꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯎꯔꯒ ꯖꯣꯁꯦꯐꯁꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯦꯟꯊꯣꯅꯤ ꯑꯅꯤꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯦꯟꯊꯣꯅꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯁꯨ ꯁꯥꯎꯅꯕ ꯈꯔ ꯐꯔꯕꯒꯨꯝ ꯎꯔꯛꯂꯤ, ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛꯁꯨ ꯅꯛꯁꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯁꯦꯐꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯗꯨ ꯂꯣꯟꯆ ꯇꯧꯔꯝꯃꯤ꯫ ꯂꯣꯟꯆ ꯇꯧꯕꯒꯤ ꯁ꯭ꯄꯤꯆ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯖꯣꯁꯦꯐꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯈꯤ, ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩ ꯍꯥꯏꯕꯁꯤ ꯁꯨꯞꯅꯇꯒꯤ ꯑꯩ ꯈꯛꯇꯗꯒꯤ ꯍꯦꯟꯗꯕꯅꯤ, ꯑꯅꯤ ꯁꯨꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯐꯥꯎꯔꯤꯕ, ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ, ꯑꯩꯒꯤ ꯑꯄꯥꯝꯕ, ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯏꯁꯥꯅ ꯐꯣꯡꯗꯣꯛꯆꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯈꯪꯕꯤꯒꯅꯤ? ꯑꯩꯒꯤ ꯏꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯀꯚꯔ ꯐꯣꯇꯣ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤꯗꯃꯛꯇ ꯌꯦꯛꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯐꯀꯤ ꯃꯃꯥ ꯑꯟꯅꯃꯥꯅ ꯃꯍꯥꯛꯅ ꯃꯆꯥꯒꯤꯗꯃꯛꯇ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯏ ꯌꯦꯛꯄ ꯊꯥꯗꯣꯛꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯖꯣꯁꯦꯐꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤ ꯂꯥꯏ ꯑꯁꯤ ꯌꯦꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯂꯥꯏ ꯑꯃ ꯌꯦꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥꯈꯜꯗ ꯍꯦꯛ ꯈꯜꯂꯨꯕ ꯃꯇꯝꯗ, ꯇꯨꯔꯤ ꯍꯦꯛ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯁꯛꯐꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯁꯣꯔ ꯑꯗꯨꯅꯤ꯫ ꯃꯔꯝꯗꯤ ꯅꯣꯡꯃ ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯥꯛꯄꯤꯈꯤ꯫ ꯑꯟꯅꯃꯥꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯏ, ꯅꯣꯡꯃ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯗ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯆꯍꯤ 4-5 ꯁꯨꯔꯛꯂꯕ ꯄꯤꯛꯂꯤꯕ ꯖꯣꯁꯦꯐꯅ ꯃꯥꯅ ꯂꯥꯏ ꯌꯦꯛꯂꯤꯕ ꯀꯥꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯖꯣꯁꯦꯐꯅ ꯃꯃꯥꯅ ꯂꯥꯏ ꯌꯦꯛꯄꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯀꯦꯔꯣꯁꯤꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯑꯟꯅꯃꯥꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯕꯅ ꯃꯆꯥꯅ ꯀꯦꯔꯣꯁꯤꯟ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨ ꯎꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯁꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯨꯛ ꯈꯔ ꯇꯩꯔꯤ꯫ ꯑꯟꯅꯃꯥꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯨꯛ ꯄꯜꯂꯛꯄ ꯃꯇꯝꯗ ꯑꯣꯂꯤꯚꯔꯗꯤ ꯃꯁꯥꯗ ꯏꯆꯤꯡ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯈꯤ꯫ ꯃꯃꯥꯅ ꯂꯥꯏ ꯌꯦꯛꯂꯤꯉꯩ ꯃꯇꯝꯗ ꯄꯤꯛꯂꯤꯕ ꯖꯣꯁꯦꯐꯅ ꯀꯦꯔꯣꯁꯤꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯊꯛꯇꯣꯛꯂꯝꯃꯤ꯫ ꯑꯟꯅꯃꯥꯅꯁꯨ ꯃꯆꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯧꯈ꯭ꯔꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯦꯔꯣꯁꯤꯟ ꯊꯛꯂꯨꯕꯗꯒꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯆꯔꯆꯀꯤ ꯐꯥꯗꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯐꯥꯗꯔ ꯑꯗꯨ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯟꯅꯃꯥꯁꯨ ꯃꯥꯅ ꯃꯆꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗꯨ ꯈꯪꯖꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯟꯅꯃꯥꯁꯨ ꯃꯆꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯁꯤꯖꯔꯒꯦ ꯈꯜꯂꯗꯨꯅ ꯃꯌꯨꯝꯗ ꯀꯞꯅ ꯀꯞꯅ ꯍꯜꯂꯛꯈꯤ꯫ ꯑꯟꯅꯃꯥꯅ ꯋꯥꯔꯤ ꯃꯈꯥ ꯀꯞꯂꯗꯨꯅ ꯂꯤꯔꯛꯂꯤ, ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯨꯠ ꯃꯆꯥ ꯑꯃꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯈꯥꯝꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯈꯥꯝꯂꯛꯈꯤꯕ ꯑꯗꯨ ꯑꯩꯒꯤ ꯏꯁꯣꯔꯒꯤ ꯃꯈꯨꯠꯅꯤ꯫ ꯏꯁꯣꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯍꯤꯡꯅꯅꯕ ꯑꯁꯥ ꯑꯃ ꯄꯤꯕꯤꯈꯤ꯫ ꯑꯩꯒꯤ ꯏꯁꯣꯔꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯁꯛꯐꯝ ꯂꯧꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯤꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯕ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯑꯩꯒꯤ ꯍꯤꯡꯅꯅꯕ ꯑꯁꯥ ꯑꯣꯏꯈꯤ ꯍꯥꯏꯗꯨꯅ ꯑꯟꯅꯃꯥꯅ ꯀꯞꯂꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯦꯟꯊꯣꯅꯤ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯉꯛꯄ ಮಿꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯣꯂꯤꯚꯔꯗꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯅꯥꯒꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯈꯔꯅ ꯃꯤꯑꯣꯏ ꯑꯃꯗ ꯍꯤꯡꯅꯅꯕꯒꯤ ꯑꯁꯥ ꯄꯤꯕꯤꯈꯤ ꯍꯥꯏꯕꯁꯤꯅ ꯃꯍꯥꯛꯀꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯟꯅꯃꯥꯅ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯂꯤ꯫ ꯖꯪꯒꯜꯒꯤ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯂꯝꯗꯥꯏꯗ ꯂꯥꯏ ꯈꯨꯗꯦꯡ ꯇꯣꯡꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯟꯊꯣꯛꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯈꯜꯂꯗꯨꯅ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯗꯨꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯣꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯅ ꯍꯤꯡꯍꯧꯒꯗꯧꯔꯤꯕ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯗꯨꯒ ꯖꯪꯒꯜ ꯑꯁꯤꯒꯤ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯄꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯅꯤ ꯑꯁꯤ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯑꯀꯤꯕ ꯑꯗꯨꯅ ꯁꯔꯨꯛ ꯀꯌꯥ ꯍꯦꯟꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯈꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯕꯨ ꯂꯥꯏ ꯈꯨꯗꯦꯡꯗ ꯍꯥꯞꯇꯨꯅ ꯁꯨꯔꯌꯥ ꯑꯃꯗꯤ ꯑꯣꯂꯤꯚꯔ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥ ꯃꯆꯥꯕꯨ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯤ꯫ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯄ ꯂꯣꯏꯔꯝꯗꯥꯏꯗ ꯁꯥꯃꯨ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ, ꯁꯥꯃꯨꯁꯤꯡ ꯑꯗꯨꯗꯒꯤ ꯀꯝꯗꯧꯅ ꯑꯣꯂꯤꯚꯔꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯈꯥꯏꯗꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯀꯨꯞꯅ ꯂꯤꯔꯛꯂꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯑꯦꯟꯊꯣꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯈꯤ꯫ ꯃꯁꯤꯅꯁꯨ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ꯫
ओलिवर ममा मचाबू हॉस्पिटल पुरक्प मतमदा मी मयाम अमना लंबी थत्तुना लेरंबा कमदौना ओलिवर ममा मचाबू चिंगदगी चेंथरक्लिबा कार अदुगी मनुंगदा ओलिवर चोंगसिंदुना मखोय अनिगी मथ्वाय कनबिरखिबा थौदोक पुनमकी वारी अन्नमाना ममित्तगी मपी तादुना कपलदुना रिरक्ली एंटनी खांबा लाक्पा ngamdana चेंथरक्लिबा मपी तैथोक्लदुना ngasidi मपागी माइकैदा चाउथोकचना येंगलक्ली मपाबू उरगा चाउथोकचबा पोकली ओलिवर दी मचागी मतौ असिना थमोयदा पेंजरी अन्नमाना अमुक्सु वारी मखा लिरक्ली नुमित अदुदा इमा इचाबू हॉस्पिटल दा यौनबा पुबिरक्लमलगा डॉक्टर दा सिन्नरमलबा मतुंगदा आंगांगसिंग अदो मफम खंगदना थिफम खंखिद्रे ईश्वरना इमा इचागी थवाई कन्ननबा लाक्पिरमगा चटख्रबनी हाइदुना खंजरी अदुबु असुक सांगलबा चहीचे अइना आंगांग अदुबु ngasi फावबा थीबा लेप्ट्री अदुबु लाइबक थीबदी आंगांग अदो ngasi फावबा थीबा फंगद्री अदुगा आंगांग अदुगा लाक्मिनखिबा मरुप अदुसु अइना थीबा फंगद्री अन्नमागे वारी लोसलप्पा मतमदा एंटनीना माना मपादा लंजखिबा पुनमक कोकननबा मपागे असेंगमा मसक अदु मिया ममांगदा फोंगना ताकनिंगली अदुबु मागी मतौ अदु उबदा ओलिवरना कनामतदा महाकी मसक ताकथोकनु हाइदुना इंगित तौरक्ली एंटनीना असेंगबा हाइसी हाइदुना मपादा हन्ना हन्ना हाइरुई अदुबु मपानदी हाइदोक्लगुमसी हाइदुना इंगित तौरक्ली अन्नमागे वारी असि तारुबु मतमदा कपलिबा असि एंटनी खतनते ओलिवरगी वारी पुनमक खंगलिबी महाकी नुपीसु मपी चेंथना कपली अन्नमाना अमुक्सु मखा तारक्ली नुमित अदुदा अखोइगी लंबी खुदिमक जंगलगी सा कैना थिंखी सामुना फावबा थिंखी महौसागी खुसेमदगी हौरगा मियोइबा फावबना अखोइगी लंबी थिंखी अदुबु अथिंगबा पुनमक आंगांग अदुना लुचिंगदुना पुनमक नाथैरमलगा अखोइबु हॉस्पिटल पुबिरक्की अखोइगी थवाई कनबिरक्खिबनी मरम अदुना अइना अइगी इचागी पुंसिवारी इबा लाइरिक असिगी कवर पेज येकपा मतमदा ईश्वर अदुगी फोटो येक्ट्रबदी कनागी फोटो येकनी हाइदुना जोसेफ की लाइरिक की कवर दा यारिबा ममा मचाना लाई खुदेंग तोंगदुना इसिंग मथक्ता चटलगा नुपा मचा अनिना ममा मचा अनिबु तुरे लांथोकपगी अयेकपा सक्तमदसु मयामदा उलक्ली अहानबददी जोसेफ की फोटो कवर अदु येंगलबा मतमददी जोसेफ खतंग चावना उरंबनी अदुबु जोसेफ की फोटो अदुगी मरमदा जोसेफ अमदी अनमा मखोय अनिगी ईश्वर ओइरिबा अंगांग अनी दुगी मितमसु येक्तुना लेरमली मथंगे सिंदा ओलिवर मपा मचा मयुमदा हलक्पा मतमदा एंटनी दी मपादा वा अमा फावो हाइबा ngamdana मखोयगी एक्वारियम अदुगी मनाक्ता तुमिन्ना फमदुना लेरई मचागी मतौ असि उबदा मचागी मनाक्ता चंगलक्तुना ओलिवर सु मचागी मनाक्ता फमली ओलिवर हाइरई इबुंगो नंगना हाइबदा चुम्मे इलेक्ट्रिक तगिदी रेडिएशन अमता थोअमद्रे आइनि इंटरनेट ता येंगुरबनी हादुना फागी तौरक्ली एंटनी सु मपाबु यामना नुंगसिना कोंदुना लेरी ओलिवर सु मचानुपाबु यामना नुंगसिना कोनबिरी मपा मचागी मतौ असि उबदा पेंजरबा कुतिया मादी ममित्तगी मपी ताबा मखै येंगदुना लेरी एंटनी मपा मचा पुन्ना फमिन्नदुना ngasidi thamoi pena nokminari ngasidi एंटनी सु असेंगबा अचौबमी सिंथानिंगाय ओइबा थबक हाइबसी करिनो हाइबदु तसेंगनमकि खंखि मथंगे सिंदा एंटनी महाकी थीरब हैंडराइटिंग अदुदा चिठी अमा इरी मीना आइबु फत्तना खनखिनी आइगी मरमदा थीना हाइनाखिनी खल्लुबदा आइ मतम पुम्बदा इपा पाखतुना लेखि मरम अदुना खोंथांग खुदिं यामना चेखिना थांखि मीना आइ उरगा थीना हाइनाखिदनबा खोनादुना तलेखि मीना करी हाइनाखिनी हाइबा वखल असिदा खंदुना लेखि मरम अदुना अइना डायरेक्टर ओरक्पा मतमदा मियामना मसक खंबीबा हरक्पा मतमदा अइना मियामदा आइगी अफबा अदु खक्ता उनिंखि मसिमकननी अइना आइगी इथौदा माय ओनसिनबगी महुत्ता आइगी मरमदा मीना आइबु फै हाइना हाइनबा होनादुना तलेखि मयामनासु आइबु अफबा मी अमा ओइन उबिखि अदुबु मतम खरगी ममांगदा चखिबा आइगी वायरल वीडियो अदुदा नखोइना उखिबा सकफम अदु आइगी असेंगमा सकफमनी आइगी इगो अदुना आइगी नापल अदुना मरम ओइरगा इसाना इसागी इराल खंजरबसु इसागी इराल याजखिदे आइगी इगो अमदी मयाम ममांगदा लेरिबा आइगी इज्जत अफबा मसक अदुबु कन्ननबु खनबा मतमदा आइगी लमिनरिबा इमा इपा इचिन इनाउदगी फावा लापथोकपा होरखि आई इतोमदा तमना तमना तोंगान तारखि अदुबु ngasidi मसी पुनमक थादोकलमगा अनौबा आइगी असेंगमा मसक अमा मयामदा उहननबा वारेप लौरे आई इसामक्सु तसेंगना अफबा मी अमा ओइगे हाइना खंजरी अदुबु आइना फना सावरे आइना फना फत्तबा मी अमा ओइरक्लबसु आइगी युमदा लेरी मरमदी मफम असिदी आइना असोइबा कया तौरबसु आइना साउदुना मखोइदा थीना थीना चैरबसु आइबु नुंसिबिरोइदबा आइगोंदा वारौगदबा मी अमता लेते आइगी इरालदा ngakpiba ngamnoidaba mi amata su leite maramdi mafam asi aigi yumni aigi yumdadi aina ning kha tauna tauningbada tawduna leiba ngamjariba asi mafam asida aibu nungsibiba mi watte nungsibatana thallaba mafam asi aigi yumni magi chithi asina facebook ta thagalakpa matamda producer joseph amadi actor bishal masamak yauna chithi si pabada anthony gi thamoi sengba adu makhoina su ubiri
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯃ ꯖꯣꯁꯦꯐꯀꯤ ꯃꯃꯥ ꯑꯟꯅꯃꯥ ꯃꯇꯣꯝꯗ ꯑꯣꯂꯤꯚꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯂꯤꯚꯔꯅ ꯑꯟꯅꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯊꯃꯣꯏ ꯄꯦꯟꯖꯕꯒ ꯂꯣꯏꯅꯅ ꯑꯟꯅꯃꯥꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯟꯅꯃꯥꯅ ꯏꯃꯨꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯇꯤꯌꯥꯃꯥꯗꯤ ꯉꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯦꯟꯊꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯦꯟꯊꯅꯤꯅ ꯃꯃꯥꯗ ꯇꯞꯅ ꯏꯪꯒꯤꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯕꯕꯥꯒꯤꯗꯃꯛꯇ ꯁꯤꯟꯕ ꯁꯔꯄ꯭ꯔꯥꯏꯖꯅꯤ"꯫ ꯑꯁꯣꯝꯗꯅ ꯑꯣꯂꯤꯚꯔꯅ ꯑꯟꯅꯃꯥꯗ ꯍꯪꯂꯛꯏ, "ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯃꯥꯗꯤ ꯅꯇꯣꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ?" ꯑꯟꯅꯃꯥ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯑꯣꯂꯤꯚꯔꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯖꯔꯛꯄ ꯏꯁꯣꯔ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯑꯩꯒꯤ ꯏꯁꯣꯔ ꯅꯪꯕꯨ ꯊꯤꯕ ꯐꯪꯖꯔꯦ" ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯑꯟꯅꯃꯥ ꯑꯣꯂꯤꯚꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯀꯨꯇꯤꯌꯥꯃꯥꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯈꯪꯂꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯊꯃꯣꯏꯗ ꯄꯦꯟꯖꯅ ꯀꯞꯆꯔꯤ꯫ ꯑꯦꯟꯊꯅꯤꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯃꯄꯥꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯊꯃꯣꯏꯗ ꯄꯦꯟꯖꯔꯕ ꯑꯣꯂꯤꯚꯔꯁꯨ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯁꯦꯐꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯁꯨ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯑꯣꯂꯤꯚꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯣꯂꯤꯚꯔꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯤ꯫ ꯏꯃꯨꯡ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯔꯤ ꯑꯗꯨꯒ ꯑꯣꯂꯤꯚꯔꯅ ꯃꯍꯥꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯁꯨꯔꯌꯥꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯖꯣꯁꯦꯐꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯁꯨꯔꯌꯥꯕꯨ ꯃꯁꯛ ꯈꯪꯕꯤꯔꯗꯨꯅ ꯁꯨꯔꯌꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯛꯂꯤ꯫ ꯁꯨꯔꯌꯥꯁꯨ ꯑꯉꯥꯡꯒꯨꯝꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ꯫ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯔꯜꯁꯇꯤ ꯏꯉꯥꯎ ꯉꯥꯎꯅ ꯃꯍꯥꯛꯀꯤ ꯉꯥꯎꯖꯕ ꯃꯇꯧꯗꯨꯗ ꯚꯤꯂꯣꯒ ꯑꯃ ꯁꯦꯝꯗꯨꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯗꯨꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯦꯟꯊꯅꯤꯁꯨ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯃꯥꯒꯤ ꯁꯀ꯭ꯔꯤꯞ ꯏꯕꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯁꯀ꯭ꯔꯤꯞ ꯑꯗꯨ ꯏꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯃꯍꯥꯛꯅ ꯏꯖꯔꯤꯕ ꯁꯀ꯭ꯔꯤꯞ ꯑꯗꯨ ꯕꯤꯁꯥꯜꯗꯁꯨ ꯌꯦꯡꯍꯜꯂꯤ꯫ ꯕꯤꯁꯥꯜꯅꯁꯨ ꯑꯦꯟꯊꯅꯤꯒꯤ ꯁꯀ꯭ꯔꯤꯞ ꯑꯗꯨꯗ ꯄꯦꯟꯖꯔꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗꯅ ꯑꯣꯂꯤꯚꯔꯅ ꯂꯨꯆꯤꯡꯗꯨꯅ ꯖꯣꯁꯦꯐꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯁꯨꯔꯌꯥꯁꯨ ꯌꯥꯎꯍꯟꯗꯨꯅ ꯄꯥꯔꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫